ꯌꯦꯡꯕꯤꯔꯤꯕ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯑꯍꯥꯟꯕꯃꯛꯇꯗ ꯂꯥꯏꯕ꯭ꯔꯦꯔꯤ ꯑꯣꯐ ꯃꯅꯤꯄꯨꯔꯅ ꯈꯨꯔꯨꯝꯖꯔꯤ ꯑꯩꯈꯣꯏꯒꯤ ꯂꯦꯡꯁꯤꯟꯕꯤꯗꯨꯅ ꯂꯩꯔꯦ ꯑꯩꯒꯤ ꯌꯥꯝꯅ ꯅꯨꯡꯁꯤꯖꯔꯕꯤ ꯏꯃꯥ ꯃꯌꯥꯝꯅ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯑꯣꯖꯥ ꯁꯔꯣꯖ ꯅꯂꯤꯅꯤ ꯈꯨꯝꯗ꯭ꯔꯥꯝ ꯁꯨ ꯂꯦꯡꯁꯤꯟꯕꯤꯗꯨꯅ ꯂꯩꯔꯦ ꯏꯃꯥꯕꯨꯁꯨ ꯑꯍꯥꯟꯕꯃꯛꯇꯗ ꯈꯨꯔꯨꯝꯖꯔꯤ ꯑꯩꯍꯥꯛꯅꯁꯨ ꯇꯤꯟꯕꯤꯔꯤꯕ ꯑꯍꯜ ꯂꯃꯟ ꯂꯥꯏꯕꯨꯖꯣꯟꯁꯤꯡ ꯏꯆꯥꯁꯤꯡ ꯏꯅꯥꯎꯁꯤꯡ ꯏꯄ꯭ꯋꯥꯁꯤꯡ ꯏꯁꯨꯁꯤꯡ ꯄꯨꯝꯅꯃꯛꯄꯨ ꯑꯩꯍꯥꯛꯅ ꯈꯨꯕꯥꯝ ꯇꯔꯥ ꯂꯣꯟꯅꯖꯔꯒ ꯚꯛꯇꯤ ꯀꯠꯆꯔꯤ ꯈꯣꯡꯅꯣꯟꯖꯔꯤ ꯈꯨꯔꯨꯝꯖꯔꯤ ꯌꯦꯡꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯅ ꯀꯗꯥꯏꯗꯒꯤ ꯌꯦꯡꯕꯤꯔꯛꯏꯕꯅꯣ ꯍꯥꯏꯕꯗꯨ ꯇꯧꯕꯤꯔꯛꯎ ꯑꯗꯨꯒ ꯃꯤꯅꯤꯠ ꯑꯃꯇꯪ ꯂꯧꯕꯤꯔꯒ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯁꯦꯌꯔ ꯇꯧꯕꯤꯌꯨ ꯉꯁꯤꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯂꯥꯁ ꯆꯦꯞꯇꯔ ꯖꯍꯦꯔꯥꯒꯤ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯅ ꯃꯤꯅꯤꯠ ꯑꯃꯇꯪ ꯂꯧꯕꯤꯔꯒ ꯁꯦꯌꯔ ꯇꯧꯕꯤꯌꯨ ꯑꯩꯁꯨ ꯑꯝꯇꯪ ꯁꯦꯌꯔ ꯇꯧꯖꯒꯦ ꯑꯩꯈꯣꯏꯅ ꯁꯦꯌꯔ ꯇꯧꯔꯤꯉꯩꯁꯤꯗ ꯏꯃꯥ ꯀꯃꯥꯏꯅ ꯇꯧꯕꯤꯔꯤ ꯍꯥꯏꯕꯗꯨ ꯑꯩꯈꯣꯏꯁꯦ ꯂꯥꯁ ꯋꯤꯛꯁꯦ ꯑꯩ ꯊꯕꯛꯀꯤ ꯈꯔ ꯇ꯭ꯔꯥꯚꯦꯜ ꯇꯧꯔꯨꯕꯗꯒꯤ ꯑꯩꯈꯣꯏ ꯔꯦꯀꯣꯔꯗꯤꯡꯁꯨ ꯇꯧꯍꯧꯗ꯭ꯔꯦ ꯑꯗꯨꯅ ꯏꯃꯥꯅ ꯀꯃꯥꯏꯅ ꯇꯧꯔꯤ ꯍꯥꯏꯕꯗꯨ ꯑꯩꯈꯣꯏ ꯃꯌꯥꯝꯗ ꯑꯝꯇꯪ ꯄꯥꯎꯗꯝꯕꯤ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯑꯩꯍꯥꯛ ꯖꯍꯦꯔꯥꯒꯤ ꯆꯦꯞꯇꯔ ꯑꯔꯣꯏꯕ ꯆꯦꯞꯇꯔꯁꯤ ꯑꯩꯅ ꯍꯟꯅ ꯄꯥꯕꯒꯤ ꯊꯕꯛꯁꯦ ꯀꯩꯒꯤꯅꯣꯗ ꯄꯥꯕ ꯊꯣꯛꯇꯕꯁꯨ ꯅꯠꯇꯦ ꯋꯥꯔꯤ ꯈꯪꯗꯕꯁꯨ ꯅꯠꯇꯦ ꯑꯗꯨꯕꯨ ꯃꯥꯒꯤ ꯇ꯭ꯔꯦꯖꯤꯗꯤꯁꯦ ꯀꯗꯣꯝꯗꯒꯤ ꯂꯥꯛꯑꯒ ꯀꯔꯝꯍꯥꯏꯅ ꯇꯧꯈꯤꯕꯅꯣ ꯍꯥꯏꯕꯁꯤ ꯑꯩ ꯄꯔꯥꯁꯤꯃꯛ ꯅꯩꯅꯔꯛꯑꯒ ꯑꯩꯒꯤ ꯗꯤꯖꯥꯔꯇꯦꯁꯟꯗꯁꯨ ꯑꯗꯨꯝ ꯍꯥꯞꯆꯈꯤꯕ ꯃꯔꯨ ꯑꯣꯏꯕ ꯗꯤꯖꯥꯔꯇꯦꯁꯟꯗꯨꯗꯩꯗꯨꯗ ꯆꯥꯎꯕ ꯀꯃꯜ ꯑꯉꯥꯍꯜꯒꯤ ꯃꯈꯣꯏꯒꯤ ꯎꯄꯟꯌꯥꯁꯁꯤꯡꯗ ꯇꯥꯔꯤꯕ ꯂꯣꯟꯒꯤ ꯃꯁꯛꯅꯤ ꯑꯩꯒꯤ ꯇꯣꯄꯤꯛꯇꯣ ꯑꯗꯨꯗ ꯑꯩꯅ ꯃꯇꯝꯗꯨꯗꯅ ꯀꯔꯤꯝꯇ ꯈꯪꯗꯅ ꯕ꯭ꯂꯥꯏꯟꯗ ꯃꯥꯒꯤ ꯋꯥꯔꯤꯁꯦ ꯋꯥꯔꯤꯗꯤ ꯑꯗꯨꯝ ꯄꯥꯔꯤꯕꯅꯤꯀꯣ ꯑꯩꯁꯦ ꯑꯗꯨꯕꯨ ꯑꯁꯨꯛ ꯀꯨꯞꯅ ꯄꯥꯅꯤꯡꯕ ꯈꯪꯅꯤꯡꯕꯗꯨ ꯈꯪꯉꯦ ꯍꯥꯏꯔꯒ ꯇꯣꯛꯈꯤꯕ ꯑꯗꯨꯒ ꯉꯁꯤꯗꯤ ꯃꯤꯌꯥꯝꯒꯤ ꯃꯐꯝꯗ ꯂꯥꯟꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯅꯩꯅꯔꯨꯕ ꯀꯥꯟꯗꯗꯤ ꯑꯣꯟꯊꯣꯛꯅ ꯐꯖꯕꯁꯤꯁꯨ ꯃꯁꯤꯡ ꯈꯪꯗꯅ ꯍꯦꯟꯒꯠꯂꯛꯏ ꯍꯥꯏꯕ ꯇꯥꯔꯦ ꯄꯥꯔꯒ ꯃꯥꯒꯤ ꯐꯖꯕ ꯑꯉꯥꯡꯍꯜꯅ ꯃꯥꯒꯤ ꯂꯣꯟꯒꯤ ꯐꯖꯕꯁꯦ ꯃꯁꯤꯃꯗꯤ ꯍꯥꯏꯅꯤꯡꯉꯥꯏ ꯃꯄꯥ ꯂꯩꯇ꯭ꯔꯦ ꯍꯥꯏꯅ ꯑꯩ ꯊꯝꯖꯅꯤꯡꯉꯤ ꯄꯔꯥꯁꯤ ꯅꯩꯅꯔꯨꯕꯗ ꯍꯟꯗꯛꯀꯤ ꯏꯅꯧ ꯅꯧꯅ ꯅꯩꯅꯔꯨꯕꯗ ꯑꯩꯅꯕꯨ ꯈꯜꯂꯤ ꯑꯩꯅ ꯑꯦꯝꯐꯤꯜ ꯇꯧꯕ ꯃꯇꯝꯗ ꯍꯣꯏ ꯑꯩ ꯎꯆꯤꯟ ꯅꯥꯆꯤꯟꯅ ꯍꯥꯏꯇꯥꯔꯦ ꯐꯥꯔꯁ ꯀ꯭ꯂꯥꯁꯇꯤ ꯐꯪꯉꯦꯀꯣ ꯑꯗꯨꯝꯅꯗꯤ ꯑꯣꯏꯔꯕꯗ ꯑꯩꯅ ꯉꯁꯤ ꯅꯩꯅꯔꯤꯕꯁꯦ ꯃꯗꯨ ꯏꯔꯝꯃꯒꯗꯤ ꯑꯩꯈꯣꯏꯒꯤ ꯑꯦꯝꯐꯤꯜꯒꯤ ꯐꯥꯏꯅꯦꯜ ꯑꯦꯛꯖꯥꯝꯁꯦ 400 ꯃꯥꯔꯛꯁꯅꯦꯕ 400 ꯃꯥꯔꯛꯁ ꯑꯗꯨꯅ ꯃꯥꯔꯛꯇꯣ ꯑꯩꯅ ꯀꯔꯝ ꯍꯥꯏꯅ ꯑꯁꯨꯛ ꯌꯥꯝꯕ ꯃꯥꯔꯛꯁꯤꯕꯨ ꯀꯗꯥꯏꯗꯒꯤ ꯂꯣꯟꯅ ꯏꯗꯒꯦꯅ ꯈꯟꯕꯗ ꯅꯪꯗꯦ ꯆꯦꯒ ꯃꯨꯜꯂꯤ ꯄꯣꯠꯅꯤ ꯑꯅꯧꯕ ꯆꯪꯕꯤꯔꯛꯄ ꯑꯣꯖꯥꯁꯤꯡ ꯏꯕꯨꯡꯉꯣꯁꯤꯡ ꯈꯔ ꯂꯥꯛꯏ ꯃꯇꯝꯗꯨꯗ ꯑꯗꯨ ꯏꯟꯚꯤꯖꯤꯂꯦꯠ ꯑꯣꯏꯅ ꯅꯦꯛꯎꯕ꯭ꯔꯥ ꯑꯩ ꯃꯗꯣ ꯅꯤꯡꯁꯤꯡꯕ ꯉꯝꯗ꯭ꯔꯦ ꯆꯦꯒꯁꯦ ꯄꯤꯔꯛꯑꯣꯅ ꯃꯤꯅꯤꯠ 5 ꯈꯤꯇꯪ ꯆꯣꯟꯊꯔꯒ ꯇꯧꯒꯗꯧꯗꯣ ꯑꯗꯨꯃꯥꯏꯅꯗꯤ ꯇꯧꯗꯦ ꯑꯗꯨꯝꯅꯗꯤ ꯑꯣꯏꯔꯕꯗ ꯖꯍꯦꯔꯥꯒꯤ ꯐꯖꯕ ꯉꯁꯤꯒꯤ ꯑꯗꯨꯒ ꯃꯩꯇꯩꯒ ꯄꯥꯉꯟꯒ ꯍꯥꯏꯇꯥꯔꯦ ꯃꯩꯇꯩ ꯃꯅꯤꯄꯨꯔ ꯃꯨꯁꯂꯤꯝ ꯑꯗꯨ ꯃꯅꯤꯄꯨꯔꯤꯒ ꯑꯅꯤꯁꯤꯗ ꯂꯩꯅꯔꯤꯕ ꯂꯣꯟꯆꯠ ꯑꯩꯅ ꯈꯪꯉꯛꯄꯗ ꯂꯩꯔꯝꯕ ꯑꯗꯨꯒ ꯑꯩꯅ ꯃꯗꯨꯁꯨ ꯊꯨꯒꯥꯏꯅꯤꯡꯗꯅ ꯑꯩ ꯃꯨꯁꯂꯤꯝ ꯏꯃꯥꯟꯅꯕꯤ ꯑꯃ ꯇꯤꯟꯅꯩ ꯃꯇꯝꯗꯨꯗ ꯀ꯭ꯂꯥꯁ 7ꯗꯅꯤ ꯇꯥꯖꯤꯟ ꯀꯧꯏ ꯃꯥꯏ ꯐꯥꯗꯔꯗꯨ DC ꯑꯣꯏ ꯀ꯭ꯋꯥꯇꯔꯗ ꯂꯩ ꯏꯕꯥꯅꯤꯁꯤ ꯃꯥꯒꯤ ꯀ꯭ꯋꯥꯇꯔꯁꯤ ꯑꯩꯈꯣꯏꯒꯤ ꯒꯕꯔꯅꯔꯒꯤ ꯑꯗꯨꯒꯤ ꯍꯦꯛ ꯃꯅꯤꯡ ꯊꯪꯕ ꯑꯗꯨꯗ ꯃꯥꯏ ꯀ꯭ꯋꯥꯇꯔꯁꯦ ꯂꯥꯏꯕ꯭ꯔꯦꯔꯤꯒ ꯂꯩꯕ ꯑꯗꯨꯋꯥꯏꯒꯤ ꯑꯍꯥꯟꯕꯒꯤ ꯂꯥꯏꯕ꯭ꯔꯦꯔꯤꯗꯣ ꯑꯗꯨꯃꯥꯏꯅ ꯂꯩꯕ ꯑꯗꯨꯗ ꯏꯕꯥꯅꯤꯁꯦ ꯑꯗꯨꯝ ꯌꯥꯝ ꯇꯤꯟꯅꯩ ꯑꯗꯨꯒ ꯌꯥꯝ ꯇꯤꯟꯅꯕꯁꯦ ꯃꯥꯏ ꯃꯌꯨꯝꯗꯗꯤ ꯑꯩ ꯅꯣꯡꯇꯗꯤ ꯆꯪꯉꯨꯗꯕꯁꯦ ꯀꯩꯅꯣꯅꯤ ꯌꯥꯏ ꯌꯥꯗꯦ ꯍꯥꯏꯅ ꯆꯪꯗꯕ ꯅꯠꯇꯕ ꯃꯇꯝꯗꯣ ꯁꯨꯇꯤ ꯊꯥꯕꯗ ꯃꯥꯅ ꯑꯗꯨꯝ ꯀ꯭ꯔꯣꯁ ꯇꯧꯔꯒ ꯃꯥꯒꯤ ꯀ꯭ꯋꯥꯇꯔꯗꯨ ꯂꯩꯍꯧꯕ ꯑꯩꯅ ꯀ꯭ꯋꯥꯀꯩꯊꯦꯜꯐꯧ ꯂꯥꯛꯄ ꯁꯨꯃꯥꯏꯅ ꯇꯧꯕꯅꯤ ꯑꯗꯨꯅ ꯑꯩꯗꯤ ꯃꯨꯁꯂꯤꯝ ꯍꯥꯏꯕ ꯂꯩꯇꯦ ꯑꯗꯨꯒ ꯖꯥꯇꯤ ꯑꯌꯥꯝꯕꯅ ꯇꯤꯟꯅꯒꯜꯂꯤ ꯃꯔꯋꯥꯔꯤꯒꯤ ꯀꯩꯅꯣ ꯀꯨꯜꯗꯤꯞ ꯀौर ꯀमलेश कौर ꯀꯥꯏꯅ ꯏꯃꯥꯟꯅꯕꯤ ꯍꯧꯖꯤꯛꯁꯨ ꯅꯤꯡꯁꯤꯡꯉꯤ ꯃꯣꯏ ꯃꯌꯨꯝꯗꯒꯗꯤ ꯆꯠꯂꯤ ꯑꯩꯈꯣꯏꯁꯦ ꯕꯖꯥꯔꯗ ꯀꯩꯀꯥ ꯄꯣꯠꯀ ꯂꯩꯕ ꯈꯔ ꯂꯩꯅꯤꯡꯉꯛꯄ ꯃꯇꯥꯡ ꯑꯩꯈꯣꯏ ꯏꯊꯟꯗꯒ ꯄꯣꯠ ꯂꯩꯅꯤꯡꯉꯛꯄ ꯃꯇꯥꯡꯗꯨꯗ ꯃꯣꯏꯒꯤ ꯃꯇꯦꯡ ꯂꯧꯔꯒ ꯂꯩꯔꯛꯄ ꯑꯗꯨꯒꯨꯝꯕꯁꯦ ꯇꯧꯏ ꯑꯗꯨꯅ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗꯗꯤ ꯑꯩꯈꯣꯏ ꯂꯩꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯁꯦ ꯇꯥꯖꯤꯟ ꯍꯣꯏꯅ ꯃꯄꯥꯟꯗꯒꯤ ꯂꯥꯛꯄꯅꯤ ꯃꯥꯏ ꯐꯥꯗꯔꯗꯨ DC ꯑꯣꯏꯅ ꯂꯥꯛꯄꯅꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯁꯨ ꯌꯥꯝ ꯍꯩꯕꯅꯤ ꯑꯗꯨꯒ ꯃꯅꯤꯄꯨꯔꯗꯁꯨ
ꯃꯨꯁꯂꯤꯝꯒ ꯃꯩꯇꯩꯁꯤꯡꯁꯤꯒ ꯂꯩꯅꯔꯝꯃꯤꯕ ꯃꯔꯤꯗꯤ ꯃꯁꯤ ꯑꯉꯥꯡꯍꯜꯅ ꯉꯁꯤ ꯏꯔꯝꯃꯤꯁꯦ ꯁꯨꯡꯇꯥ ꯇꯥꯗꯦꯅ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤ ꯇꯥꯗꯦ ꯍꯥꯏꯕꯗꯤ ꯃꯇꯝꯗꯨꯗ ꯌꯥꯝꯅ ꯚꯦꯗꯤ ꯚꯦꯗꯥ ꯃꯩꯇꯩ ꯑꯗꯒꯤ ꯃꯨꯁꯂꯤꯝ ꯍꯥꯏꯕꯁꯦ ꯃꯁꯤꯅ ꯀꯔꯤꯗꯒꯤ ꯂꯥꯛꯀꯦ ꯍꯥꯏꯕꯕꯨ ꯑꯩꯈꯣꯏꯒꯤ ꯙꯔꯃꯁꯦ ꯑꯩꯈꯣꯏꯅ ꯌꯥꯝ ꯁꯦꯔꯤꯌꯁ ꯑꯣꯏꯈ꯭ꯔꯦꯕ ꯑꯗꯨꯅ ꯁꯦꯔꯤꯌꯁ ꯑꯣꯏꯕ ꯍꯥꯏꯕꯗꯤ ꯃꯗꯨ ꯃꯥꯡꯉꯤꯒ ꯁꯦꯡꯉꯤꯒ ꯌꯥꯏꯒ ꯌꯥꯗꯦꯒ ꯀꯥꯏꯅ ꯊꯃꯣꯏ ꯁꯦꯡꯕꯗꯨꯕꯨ ꯑꯁꯦꯡꯕꯅꯤ ꯀꯥꯏꯁꯦ ꯎꯈꯤꯗꯕ ꯑꯗꯨꯒꯨꯝꯕꯗꯩ ꯑꯣꯏꯔꯛꯄꯅꯤ ꯑꯗꯨꯅ ꯌꯥꯝꯅ ꯐꯖꯩ ꯑꯗꯨꯒ ꯑꯩ ꯄꯥꯕꯁꯨ ꯈꯣꯟꯅꯤ ꯏꯊꯟꯗꯅ ꯄꯥꯖꯕꯗ ꯃꯥꯒꯤ ꯍꯥꯠꯂꯝꯗꯥꯏ ꯄꯨꯊꯣꯔꯛꯄ ꯃꯄꯨꯊꯣꯛ ꯃꯥꯒꯤ ꯈꯨꯄꯨꯊꯣꯛ ꯑꯗꯩ ꯅꯨꯄꯤ ꯃꯆꯥꯗꯨꯒꯤ ꯗꯥꯏꯂꯣꯛ ꯑꯗꯨꯒ ꯅꯨꯄꯥ ꯑꯣꯏꯔꯕꯣꯏ ꯅꯤꯡꯉꯒ ꯃꯁꯛꯁꯨ ꯑꯃꯨꯛ ꯃꯥꯟꯕ ꯑꯃꯝꯕꯗꯨꯗꯒ ꯇꯧꯕꯁꯦ ꯑꯩ ꯍꯟꯅ ꯑꯗꯨꯝ ꯄꯥꯗꯨꯅ ꯂꯩꯖꯔꯦꯅ ꯑꯩ ꯑꯔꯣꯏꯕ ꯍꯥꯏꯕꯗꯤ ꯑꯃꯨꯛꯀ ꯄꯥꯅꯤꯡꯉꯁꯨ ꯄꯥꯗꯣꯏꯅꯤ ꯑꯗꯨ ꯄꯥꯔꯔꯣꯏ ꯍꯟꯗꯛꯇꯤ ꯇꯥꯔꯒ ꯃꯥꯒꯤ ꯀꯩꯅꯣꯁꯤ ꯑꯃꯨꯛ ꯑꯩꯅ ꯇꯥꯅꯤꯡꯉꯒꯁꯨ ꯑꯗꯨꯃꯥꯏꯅ ꯇꯥꯗꯣꯏꯅꯦꯕ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯍꯟꯅ ꯄꯥꯕꯗ ꯄꯦꯟꯕ ꯅꯥꯏꯗꯕ ꯐꯖꯕꯒꯤ ꯉꯝꯈꯩ ꯂꯩꯇꯕꯅꯤ ꯍꯥꯏꯅ ꯑꯩꯅ ꯉꯁꯤꯒꯤ ꯑꯔꯣꯏꯕꯒꯤ ꯆꯦꯞꯇꯔꯁꯤꯗꯤ 3-4ꯔꯛ ꯄꯥꯔꯦ ꯑꯩꯅ ꯁꯨꯃꯥꯏꯅ ꯊꯝꯖꯒꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯃꯌꯥꯝꯁꯤ ꯉꯥꯏꯔꯒ ꯂꯥꯛꯆꯕ ꯃꯌꯥꯝ ꯑꯦꯟꯗꯤꯡꯁꯤ ꯀꯃꯥꯏꯅ ꯇꯧꯋꯤ ꯀꯥꯏꯅ ꯍꯥꯏꯐꯦꯠ ꯑꯩꯈꯣꯏꯅ ꯔꯤꯚ꯭ꯌꯨꯗꯒꯗꯤ ꯇꯥꯕ ꯑꯗꯨꯒ ꯗꯥꯏꯂꯣꯛ ꯑꯗꯒꯤ ꯃꯗꯨꯗ ꯗꯤꯁꯀ꯭ꯔꯤꯞꯁꯟ ꯇꯥꯖꯗꯕ ꯑꯩꯈꯣꯏ ꯃꯌꯥꯝꯗꯤ ꯉꯥꯏꯔꯒ ꯂꯩꯕꯅꯤꯅ ꯃꯇꯝ ꯃꯥꯡꯍꯟꯗꯅ ꯏꯃꯥꯗ ꯁꯤꯟꯅꯖꯔꯒꯦ ꯑꯗꯣ ꯍꯧꯔꯛꯄꯁꯤꯗ ꯏꯃꯥꯅ ꯄꯥꯗ꯭ꯔꯤꯉꯩꯗ ꯑꯩꯈꯣꯏꯒꯤ ꯏꯔꯒ ꯊꯝꯕꯤꯔꯝꯕ ꯍꯤꯖꯝ ꯑꯉꯥꯡꯍꯜꯁꯤꯡ मागी पिक्चर से मतलब उच्चरके मसीगे लाइरिक्सी आइना हुजिक पाजबनी मागी वर्क सी ताजरकांदा मासी करम राइटर नो काइने यामना खंगिंग बापे रीडर दा पोकपदा पोकलकपदा यामना फसाना इबिरंबा आइना उनजे होवी इ दिनमनी सिंह आइना babung baba haina kaujaba ma laikhidragasu yamna humorous oiba author amani haina ina ningsingjai mana fachana compile tawrakanda hizam anganghal singse una hoba khangna hoba mai maramda hena khangba adugi mayam khumjallakanda magi larigasi bi duna koigi ngasigi jehera feature tawjariba imana mathang pabiraga ngasina last chapter oigadawriba magi ibiramba hizam anganghal singbu hanbada nolukpa khulum jabasi uccaraga program asi hodokjage akhoi miyam amtang khuruminasi punamak pu amukka hanasu kog nonjari khurumjari bhakti kachari ai hojaraklage nahan 35 subagi loiramdai sida moisi mamagi mayumda lae mamagi mayum sida leire somdadi moi chatloina khunduna haira abanina yam waba scenery ni miyoibagi live amata sugumba thokpa asi thokpa yaudabadi nate adumak yauribani adu yam tangna thokpagi wani aduna ngasagi mama macha se ahanbagi chapter dugi 35 subagi loirakpasida mama mana phi sadoini aduga ka akanda mama na kaithen la yondoini aduga magi kari chana bathangna ba imung manungi leira akanda mama chagi saran nongkhana ba adugumbagi kanoduni adu matamdu dadi jehra si wakhan sinama karimta changdaba haibasi masida aina aroibagi kanosi chapter si ai amuk pajarake ru continuous tawjage phana kuirabada mama nei bema ima kaithen chake phi asi ontho udrabadi kari mata tongna ningai lei te hogalo ma phungda dum hipag leibado hairamdana mama asi hairamdana mama asi chakhare jehrana phamungda tumbara kari tawribano haibadi mama asi khangjade numitare e jehra khangpre khangi aidi wakhan mayam duna hogalle koi chatli koiru yengi ma kai dogdage second step to ma bhapta tabado 36 suba matang haujarage misakti khangiba matamni adi mamthalakpagi masigi ahingsida ni thokadoriba thodokse nupa ama changai jeherana masak khangde ma mayai ma khoiromda changki asum changki jeherana munna yengjahowi akhangbasu yaure mayama se murum tawbatai jehera madu urubadagi ngaure awabasu nuaibasu ngaiba leitaraba matamna kanabu ngairamba leitana sumak kumthakhare sandhya naran hunjinba matam henjin khare mamjilaba jehera mai thanga kya haiduna imungda changui
mari mari thokiba konthongdagi uhowi murum ngangnaki maning pangna makha thangba lairak achouba domda gurung chen chatli soidana lakani chaiga topta khaw magumba magi parengna bucha mamangai kajonegi halu haiki hanaba sunaba do jaherana leipan manak lomda chenchin duna tai magi mama yaimani jaherana konthong phawba chenthui aduga amuk changlakle mangonda leptuna leile mama kume ibe mamai thangat labara lao haiduna imungda changminari phina bu tau khare edi phina bu tau khare mana yon ba chatliba do siki ahum anada masitli matamda siki makhai chatnaba paisani chatnaba matamni kudup taruk purani haiduna ngangnei po thara duna lokthokpa loidri mi ama dang lai jaherana tari manga khaigat pada ije haina kaurei mama na karino namana chak surabara haibani jehera leibaro layu hairam laga dang adum chatkhare jahera tanthok thokiba duna yengbada ngang duna lairak makha thangba romda chatki mama yaimaga mari mangani lolap soiroi top tat thau wanganganu haiki jehera imungdang changki mamana haise nene hangini haiduna lokthoi pithu ibema haiduna haidi mana leirak pasingdo magi mopa singri mayumda leibanina nungsina bagi magi saruk tambaduni pithu ibema haiduna jehera da hai adu mane ahangida thinki adi magi kanodi imungdi tonganba leirak tawangang ganu haiba wahai ase leirak machinda maning sandom thangba ingkhon chithek asida nupa amana tare kunjoni kunjo silakpani sangminar pase naknare lamni lam ahum dangai rabata khongbanda kunjo chongtha hore tungda mi lakpara haibada laktare kunjo kakhatuna jehragi konthong ta na prap lai konthong adutagi awang lomda lammu hengatle aduga lukthaduna konthong manungda mi leibara haina amu yengai aidi mete changba yaba nataba matangni tunglomdagi changkharanu kunjo babu somda thopir au hai kunjo hana yengai wa ngangbangan nangdringaida signabinu aini haina amukasu hare adi magi kenose kunjo na mi aduda sangsili kunjo gi makha oi ba pakhang amani lungi seli kot amalili face cap ama upi rumana mana tupi machin phaboina lai pakhara sok na puli tunglomda ruman maton adu pungna tahli kunjo ingangai wa hangbanang dingai da chachi jehera chakre singna ba kokna ba wangang na ba nang ba matam na te asi yengu haiduna oigi khunau bina kudop ama sijillare ruman amaga pire torchlight kaptuna yengbada pot ani asi masak khange nang kanano madu hangba matam na te jeherana aibu pura o hairambani chachi jeherana aibu pura o hairambani chachi hai hairing ai sida tombi bi thoraktuna awang lomda onduna toyai haina anira kauki mane ahla duna thoraktuna karini ge hai jehera du sak thongoro hayu hai satkha daine late mane yai mana khoida amuk hangu nizam awa angang ama thoraktuna karini ge jehel leibra leite hai mayam asi wa tawnare nupi haukhare haiduna panglaw hek lawnare tombi bibina kari tawge haiduna lawribano haiduna khami mane yaima asi pakhatle soidre senkhre haukhre haiduna khamaga hena lawnare lambi chatpa lekai loina chensinare kunjoga pakhang aduga chenthokpa nang houdare khongban da kumduna lotle makhoigi sumang mangon mina pik than khre ani adu khongban degi kakhatuna awang pang na lairak matung ina kakhat khare thawan mama ahangi huijau ani adu khong duna tanarakpana ani adu asibu phangare pakhang asina machin chupi huigi maming haiduna khambada khong dare adi huina tega daba khonthang duni kunjo yawa duda hui ani adu halhaure
ngahak adum kanaraga asai thokiba ma mayai makoi adu su thungare punamak wafam ase hangnarei tombi bibi inga ngakare udai tagum pangkhare ai wakhan thoktabadu udai ta pangbai masagi masak uraktrabada gyan ta dare mayam asina kaya kuina rabawano hainarakpada kuikhre amuk hai kuidri amana mo hai ichoi re thoban ma mayai ma asina nangna thindo ubadum oirini haiduna thire makai habire mamaduda mama ahanna manawu khami mama machadaga leijabane makoigi puksenaga pangan mayam asidagi topane mama na tawbani kari kanagabano mawachani haiduna mayam asina yengningdare tombi bibi na mamitta mapi makta na khangja hodaba waram adu haijare khangja tabatai haina mamaida thajanare adudi kadai da thigani magi sanga kanano haina niyom chumna khanarakli mane yaima ase tombi bibi gi maitai mata asigi wa puthorei mata maitai mata asigi ngari bemjagi thawal de sangkemna maitai khunda pangan mayam asila e kutheng nana tung thamangda tanabadi thoktare masina jehrabu thiba se inai na bada mathoi matamda isang changi pangan pakhang asina mang thaduna ani ase thoban ningombam lomda lae nogang khong yaure thoban kaithen hendorakle pangan phauden lamjau chatuna yairibok thana yaukhare hariba mafam ase matam kharagi nate numit phana thengthakhare asai lesang themlomda chatna kiba mayam adu hanarakle hui ani asai awanglomdagi chentharai awanglomda chatpatai aikoi amuki khanba leite pangphing da maphing nei hainari awanglomda tanarakli sagon tongduna sorok matung ina waithau thongphong phawa tanabada asat o na ui haiba amatta so hairaktari thoban maktadagi pangan thengnari chatkhide haire mafong khangdana hanjina khari ani asina lakpada kunjobudi pangan pakhang asi na munna khangba thoe kunjona pakhang asida hangsi kadai hangdasi kadai jehra na kari hairakpage kadai da leirambadage nangbunna tau karam sinaramiba haina yamna hangi pakhang macha asina jehra ga kunjo ga hek unaba numitagi ngasi phawbagi waram loina baklire kunjo inga ngai nupa sidi wari pumba khangine mata ga wari saduna jehra na matam len bore chumi mabu thajadabadi kanabu thajani aina mabu unajaram labadi aduk waroidabani nupi aduna asigumba mibudi takpi dedo haina khali kunjo su thuptare jehra gi damak mana warakpa aina mabu achung nungsiba haiba waram ase phawbadagi hujik phawbagi sanare ani ase wari ase nungaine nongpok na ngamba lambi amada thoure nongpok na ngamba aidi ngamba ikitang luthaba haitar atiagi saruk mari gi saruk ama khara kantak nindung thana kari awang gi khaibok nongpoki kaksing mairamdi sokte lamdam ase phaiga phaina nong namusu muna makhong phu na horei nongthak lomda nonggi maton sing ngawro ngawi langsu langi lupana leina chanbagum sarong lairong saba yawi aidi magi kano dugi lesin dugi septuni kangkhal laina asupa manbasu yawi matona ngawraga sum samki macha atai asina mu khiduna amamba kachinda tengali mapai bedu mangaire chaliba ni ase tha masak ui nong na lambi adu pawa makhai muktagi khana khare manglomda kaya thapna khankibage haibada soraren makhong phawbani pungphun khare mamaida thabana yei duna lamdam adugi mambagi mathakta amuk sukta khare pungninga lamdam aduga mana khare karamna amamba si changadara haina khalle mai upama langkar se angakpada phajagare pungninga lamdam dugi mambaduga ani si changdamnar eimni tung naget pungan ngali atyagi saruk ohumsu aduma amasu pungan ngali kokthakta su angoba no matum matat pairi nongthang kupte nong khongde wahi munu phawba khongde mikhondi hairunu una phawba amatta phet haide nungsitte
चिक खरे चटकदब मफम अदु तदी असुक मु खरे अनि असिना मंगद चटपगुम अखोइना हयेंग सिरगा चकनी हाइबा अदु ngasi थाबन लंबी मता सुना चटलगा दारा हाइना मबुक मबुक तिंगनै निंगी मसा मतोम दा काउरी मबुक अनिगी वाखंदा पुमरुप रुपनरे वा ngangnaba sisu amaga nganglaga wari oina dumak heliki awai akhum yetnaba amattang ngangba khak yaudi amana ngangba so dum taba amana ngangba so dum tanaba pakhang ani asi laiba si angakpani lamdama si karino haiba khangdana lak pani mapongai gi amasu amatta chatnadri masigi mathakta arubadi thungpham gi maramda amasu leiri khalubada kiba poi masada kiba paktaba pakhang oibagi chatpani chatpa matamda pakhang macha aduna mang thabana chummi nami adubu thadre khamrang chale thana mu hengali mamang amana mu hengapa nong karaktuna mangi lamda masi hek khanki uramba uwa chingman chu hek ukide ngahakta da lamda mase thok oli chatli ani adu pungning maphangi kana maga yaudari lamga sangna chat wari naga yam adi ngangna bado ani asi kaya hangoina dare adi sum chalaga adi keno si koigi chatlibi ani si marakta amadi hera oidorini kunjona kid hangoide pakang asibu kunjona nungsibana mapal naite adi aduda sunate hangoi male haikini haiba sigi amuk hena hoiroi haina khali pakang asina kunjo bunungsi haiba sisu kunjona ui thaballa sida kunjo budi pungyan khak yengde kunjona dimabu pungyan yengi kunjona sangtrik yengba asida pakang asina ikaira duna kari singna bibage haibiuba hai singna badi kaya lejade khangna phataba asida haibiune mengkari ko bage mukta haibiu jehraga kari thongna bage ise thoi masin mopa adu hangoi na dabara kari da hangoi nadriba aigi wari asu yamba sanariba khangki ramiba aduni kari wanone nungsibabu kari asopa poni haibage aina hujik sajakiba wari mayam adu kari akaiba yaukibage yaubudi yaude adubu ibungogi ming kari kobage ne isa leirabadabu mingna kari kanagadagi mangkrabadi kari haina thini hairaga ani adu yengna duna nui kaidoge mingdubu pamu baro adongi kanaroi haiduna tawbani hairaga amuksu noi khangjaningduna tawbani kaidoge aigisu haijage aisu amata hangjage dana takpigadara kari thukigani haina khanbibage hana kumja khigene takpira roi haiba wani dana khangjare hairaga leithui kari none haribadubo chumaroidra kari hari none hangdringaina khumba pakhumbu chumba hauna barado chumi hoi ming khangdaba migi mawa thajaba dingami adubu chumdaba suyai chumoidaba dudi karigi khumdage haibiriba dubo ibungo nungsikibadagi wa hendin khrabane khangbi draboire hangbirone bigani haibadi khangjare aina tanajaribadi achumbani ko chumna honajage lanhanbinaba di honabiganu ko hangbiro haina ani ase chap manana nungnai longi aduna gopal machuni gulab machuni ngapigani longi aduna gulab machuna nungdang thabanda ngauba se mata amoina haifong thoktana phajai tupi duna ngange rumana duna ngaure furit coat asi namuga machuni pakhang asigi sakne kunjona khali asugumba pakhang asibu panganda kaya surigaba maitai marakta chaminabada aigi marupni haina puthong ningkhreda haina mabukta lenaningi masi khaluraga hangbirodana hairei pakhang asina momon moktuna jehra haibi asi musalman ni ko adubu kajaurabage magumba musalman nupi ase musalman nupi gi manungdadi lising leramkhini chumdarane kunjo khumde phare khumbiranu aikoi khangi yamna leikhare hindustan longi punjab na chingbagi onthokna phajaba leikhare aisu ujare masi nate aina
ꯃꯔꯨꯑꯣꯏꯅ ꯍꯪꯖꯅꯤꯡꯕꯗꯤ ꯏꯄꯥ ꯏꯃꯥ ꯍꯥꯏꯕ ꯑꯁꯤꯁꯨ ꯑꯩꯈꯣꯏ ꯃꯆꯥ ꯑꯣꯏꯕꯒꯤ ꯃꯄꯣꯛꯇ ꯑꯅꯤ ꯁꯨꯅ ꯁꯦꯝꯕ ꯉꯝꯕꯔꯥ? ꯌꯥꯗꯦ꯫ ꯖꯍꯦꯔꯥꯕꯨ ꯍꯧꯖꯤꯛ ꯅꯨꯡꯁꯤꯕꯤꯔꯤ ꯃꯥꯒꯨꯝꯅ ꯅꯨꯡꯁꯤꯕ ꯅꯨꯄꯤ ꯑꯁꯦ ꯇꯨꯡꯗ ꯑꯃꯨꯛ ꯂꯥꯛꯂꯔꯣꯏ ꯍꯥꯏꯕ ꯑꯆꯨꯝꯕ ꯈꯨꯝꯕꯤꯕ ꯉꯝꯒꯗꯔꯥ? ꯃꯗꯨ ꯍꯧꯖꯤꯛꯇꯤ ꯆꯨꯝꯅ ꯈꯨꯝꯖꯕ ꯉꯝꯃꯤ, ꯃꯇꯨꯡꯗꯤ ꯀꯔꯤꯒꯤꯅꯣ ꯂꯥꯛꯄ ꯌꯥꯏ ꯍꯥꯏꯕ ꯋꯥꯅꯤ ꯑꯩꯗꯤ ꯍꯥꯏꯖꯗꯦ, ꯃꯤꯅꯗꯤ ꯍꯥꯏꯕ ꯌꯥꯏ, ꯏꯃꯥ ꯏꯄꯥꯗꯤ ꯌꯥꯗꯦ ꯍꯥꯏꯔꯤ, ꯑꯩꯅ ꯍꯥꯏꯕ ꯑꯃꯨꯛꯇ ꯂꯧꯕꯤꯌꯨꯅꯦ, ꯍꯥꯏꯕꯤꯌꯨ꯫ ꯍꯟꯗꯛꯀꯤ ꯖꯍꯦꯔꯥ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯆꯠꯄ ꯉꯁꯤꯒꯤ ꯈꯣꯡꯆꯠ ꯑꯁꯤ ꯇꯣꯛꯂꯁꯤ, ꯍꯌꯦꯡ ꯑꯃꯨꯛꯀꯤ ꯂꯥꯡꯑꯣꯟꯅꯦ, ꯍꯥꯏꯗꯤ ꯍꯌꯦꯡꯃꯨꯛꯀꯤ ꯃꯄꯣꯛꯀꯤ ꯂꯥꯡꯑꯣꯟꯅꯦꯅ ꯃꯣꯏ ꯋꯥꯔꯤꯗꯨ꯫ ꯃꯁꯤ ꯍꯥꯏꯔꯒ ꯄꯥꯈꯪ ꯑꯁꯤꯅꯁꯨ ꯀꯨꯟꯖꯣꯗ, ꯀꯨꯟꯖꯣꯅꯁꯨ ꯄꯥꯈꯪ ꯑꯁꯤꯗ ꯍꯟꯅ ꯍꯟꯅ ꯌꯦꯡꯉꯤ꯫ ꯀꯨꯟꯖꯣꯅ ꯃꯔꯛ ꯑꯁꯤꯗ ꯋꯥ ꯑꯃꯠꯇ ꯍꯪꯒꯦꯅ? ꯍꯥꯏꯕꯤꯌꯨ ꯏꯕꯨꯡꯉꯣꯅ ꯖꯍꯦꯔꯥꯅ ꯋꯥ ꯑꯁꯦ ꯑꯩꯉꯣꯟꯗ ꯍꯪꯉꯛꯎ ꯍꯥꯏꯔꯝꯕꯔꯥ? ꯍꯪꯉꯨ ꯍꯪꯒꯅꯨ ꯏꯍꯥꯏ ꯍꯥꯏꯅꯕ ꯋꯥ ꯅꯠꯇꯦꯗ, ꯑꯩꯅ ꯑꯃꯨꯛꯇ ꯈꯟꯕꯤꯌꯨ ꯍꯥꯏꯖꯕꯅꯤ꯫ ꯑꯗꯨꯗꯤ ꯖꯍꯦꯔꯥꯅ ꯆꯠꯈ꯭ꯔꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ? ꯃꯥ ꯃꯨꯁꯜꯃꯥꯟꯅꯤ ꯑꯗꯨꯅꯅꯤ꯫ ꯑꯗꯨꯗꯤ ꯃꯥꯒꯤ ꯃꯅꯥꯛꯇ ꯌꯧꯔꯒ ꯃꯋꯥ ꯇꯥꯅ ꯈꯨꯝꯐꯝ ꯊꯣꯛꯏ, ꯃꯗꯨ ꯅꯠꯇꯦ ꯕꯥꯕꯨꯗꯅ ꯈꯟꯕꯤꯒꯗꯕꯅꯤ꯫ ꯑꯩꯗꯤ ꯃꯥꯒꯤ ꯃꯋꯥ ꯇꯥꯅꯤꯡꯉꯤ, ꯇꯥꯅꯤꯡꯕ꯭ꯔꯅꯦ? ꯇꯥꯅꯤꯡꯉꯤ꯫ ꯖꯍꯦꯔꯥ ꯍꯥꯏꯕꯗꯣ ꯑꯩꯅꯦ ꯍꯥꯏꯅ ꯈꯟꯕꯤꯔꯣ ꯍꯥꯏꯕ ꯑꯁꯤ ꯀꯔꯤ ꯀꯥꯏꯕꯒꯦ? ꯑꯗꯨꯃꯛꯇꯤ ꯍꯦꯛꯇ ꯌꯥꯔꯣꯏꯗ꯫ ꯌꯥꯅꯤ, ꯍꯧꯖꯤꯛ ꯐꯥꯎꯕ ꯊꯥꯖꯕꯤꯗ꯭ꯔꯤꯕꯔꯥ? ꯊꯥꯖꯗꯨꯅ ꯏꯜꯂꯛꯏꯗꯅ ꯑꯩꯅ ꯍꯥꯏꯖꯔꯤꯕ ꯑꯁꯦ ꯖꯍꯦꯔꯥꯅ ꯍꯥꯏꯕꯅꯤ, ꯀꯥꯎꯕꯤꯒꯅꯨ ꯍꯥꯏ꯫ ꯃꯁꯤꯗ ꯉꯥꯏꯍꯥꯛ ꯈꯨꯝꯅꯗꯦ꯫ ꯁꯪꯁꯥꯔ ꯄꯨꯝꯕ ꯀꯥꯎꯏ, ꯀꯣꯏꯅ ꯌꯦꯡꯂꯒ ꯃꯔꯨ ꯂꯨꯛꯊꯅꯩ꯫ ꯃꯔꯥꯏ ꯍꯥꯏꯒꯠꯂꯛꯇꯨꯅ ꯖꯍꯦꯔꯥ ꯏꯕꯨꯡꯉꯣ, ꯀꯔꯤꯒꯤꯅꯣ ꯏꯕꯨꯡꯉꯣ ꯍꯥꯏꯕꯗꯤ? ꯖꯍꯦꯔꯥ ꯍꯥꯏꯕꯤꯕꯗꯤ ꯀꯔꯤ ꯗꯣꯁ ꯂꯩꯕꯒꯦ? ꯖꯍꯦꯔꯥꯒꯤ ꯏꯕꯨꯡꯉꯣꯅꯤ, ꯃꯅꯥꯏ ꯑꯣꯏꯕꯤꯒꯅꯤ ꯅꯤꯡꯕꯤꯔꯤꯕ ꯅꯠꯇꯔꯥ? ꯑꯗꯨꯗꯤ ꯑꯩ ꯖꯍꯦꯔꯥ ꯍꯥꯏꯔꯅꯤ꯫ ꯍꯥꯏꯕꯤꯌꯨ ꯌꯥꯏ, ꯃꯤꯡ ꯈꯪꯗꯦ ꯍꯥꯏꯕꯗꯨꯗꯤ ꯈꯪꯕꯤꯔꯦꯗꯅ, ꯑꯩꯒꯤ ꯃꯤꯡ ꯖꯍꯦꯔꯥ ꯀꯧꯏ ꯍꯥꯏꯔꯒ ꯑꯅꯤ ꯑꯁꯦ ꯊꯋꯥꯏꯃꯛ ꯇꯥꯅ ꯅꯣꯛꯃꯤꯟꯅꯩ꯫ ꯖꯍꯦꯔꯥ, ꯑꯩ ꯋꯥ ꯑꯃꯠꯇꯗꯤ ꯍꯪꯒꯦ, ꯑꯄꯥꯝ ꯅꯨꯡꯁꯤ ꯍꯥꯏꯕꯗꯨꯕꯨ ꯀꯌꯨꯝꯅꯣ? ꯀꯔꯤ ꯖꯥꯠꯅꯣ ꯍꯥꯏꯕꯅꯤ? ꯍꯥꯏꯕꯗ ꯅꯣꯛꯄꯗ ꯃꯅꯣꯛꯏ, ꯈꯨꯝꯗꯦ꯫ ꯈꯨꯝꯃꯨꯅꯨ, ꯃꯗꯨ ꯅꯪꯅ ꯈꯨꯝꯕ ꯉꯝꯕ ꯄꯣꯠ ꯅꯠꯇꯦ꯫ ꯑꯗꯨꯒ ꯑꯍꯥꯟꯕꯒꯤ ꯖꯍꯦꯔꯥ ꯑꯗꯨꯗꯤ ꯃꯨꯁꯜꯃꯥꯟꯅꯤ ꯍꯥꯏꯕ ꯈꯪꯉꯦ, ꯍꯌꯦꯡꯃꯨꯛꯀꯤ ꯖꯍꯦꯔꯥ ꯑꯁꯤꯗꯤ ꯃꯍꯝꯃꯗꯟ ꯑꯣꯏꯔꯔꯣꯏ ꯍꯥꯏꯕ ꯑꯁꯤꯗꯤ ꯅꯪ ꯈꯪꯉꯕꯔꯥ? ꯏꯕꯨꯡꯉꯣꯗꯤ ꯑꯩꯗꯤ ꯈꯪꯗꯗꯨꯅ ꯍꯪꯉꯤꯌꯦ, ꯑꯩꯁꯨꯅꯤ ꯋꯥꯈꯜ ꯇꯧꯕꯤꯌꯨ ꯍꯥꯏꯖꯔꯤꯕꯅꯤ꯫ ꯍꯤꯟꯗꯨꯅ ꯍꯤꯟꯗꯨ ꯑꯣꯏꯅ ꯃꯨꯁꯜꯃꯥꯟꯅ ꯁꯦꯕꯥ ꯇꯧꯕ ꯌꯥꯗꯦ, ꯃꯁꯤ ꯏꯕꯨꯡꯉꯣꯗꯤ ꯈꯟꯕꯤꯔꯕꯔꯥ? ꯃꯤꯅꯁꯨ ꯍꯥꯏꯔꯦ, ꯑꯩꯅꯁꯨ ꯈꯜꯂꯦ, ꯈꯪꯁꯨ ꯈꯪꯉꯤ, ꯈꯪꯅ ꯂꯥꯛꯏꯕꯅꯤ, ꯃꯗꯨꯅ ꯅꯤꯡꯕ ꯊꯨꯡꯕꯤꯒꯗꯔꯥ? ꯖꯍꯦꯔꯥꯅ ꯆꯠꯄ ꯃꯐꯝꯗ ꯆꯠꯀꯅꯤ, ꯑꯩꯗꯤ ꯅꯤꯡꯕ ꯊꯨꯡꯉꯅꯤ ꯍꯥꯏꯗꯨꯅ ꯂꯥꯛꯑꯕꯅꯤ ꯍꯥꯏꯔꯦ꯫ ꯃꯗꯨꯗꯤ ꯖꯍꯦꯔꯥꯅ ꯌꯥꯕꯔꯥ? ꯃꯗꯨꯗꯤ ꯖꯍꯦꯔꯥꯅ ꯈꯪꯗꯅ ꯑꯩ ꯈꯪꯐꯝ ꯊꯣꯛꯄꯔꯥ? ꯑꯩꯒꯤ ꯁꯔꯨꯛ ꯅꯠꯇꯦ, ꯖꯍꯦꯔꯥꯒꯤꯅꯤ, ꯖꯍꯦꯔꯥꯗ ꯃꯥꯒꯤ ꯁꯔꯨꯛꯅꯤ ꯍꯥꯏꯅ ꯊꯣꯛꯄ ꯀꯨꯟꯖꯣꯒꯤ ꯃꯐꯝꯗꯤ ꯂꯩꯇꯦ ꯍꯥꯏꯔꯛꯏ꯫ ꯃꯁꯤ ꯇꯥꯕꯗ ꯀꯨꯟꯖꯣꯅ ꯄꯥꯈꯪ ꯑꯁꯤꯗ ꯀꯣꯟꯒꯦ ꯍꯥꯏꯗꯨꯅ ꯇꯧꯔꯨꯔꯦ꯫ ꯄꯥꯈꯪ ꯑꯗꯨꯅ ꯅꯣꯛꯇꯨꯅ ꯍꯟꯗꯣꯛꯂꯒ ꯅꯣꯛꯅ ꯋꯥꯈꯜ ꯑꯃꯁꯨꯡ ꯊꯋꯥꯏꯕꯨ ꯖꯍꯦꯔꯥꯅꯤ ꯍꯥꯏꯕꯅꯤ, ꯏꯁꯥꯗꯤ ꯅꯠꯇꯦꯌꯦ ꯍꯥꯏ, ꯅꯣꯛꯏ꯫ ꯈꯨꯠ ꯁꯣꯛꯄꯗꯤ ꯌꯥꯏꯗꯅ? ꯌꯥꯏ ꯍꯥꯏꯗꯨꯅ ꯃꯈꯨꯠ ꯆꯤꯡꯅꯩ, ꯁꯂꯥꯝ ꯇꯧꯅꯔꯒ ꯅꯣꯛꯏ꯫ ꯖꯍꯦꯔꯥ, ꯅꯪꯗꯤ ꯋꯥ ꯉꯥꯡꯕ ꯌꯥꯝ ꯍꯩꯈ꯭ꯔꯦꯗ꯫ ꯑꯩ ꯁꯗꯤꯌꯥ ꯌꯧꯖꯔꯨꯔꯦ, ꯏꯁꯤꯡ ꯑꯆꯧꯕ ꯊꯛꯆꯔꯦ, ꯑꯗꯨꯅꯅꯤ꯫ ꯀꯨꯟꯖꯣꯒꯤꯗꯃꯛ ꯖꯍꯦꯔꯥꯅ ꯃꯥꯒꯤ ꯁꯔꯨꯛ ꯈꯥꯛꯇꯔꯦ ꯍꯥꯏꯕꯗꯤ ꯀꯨꯟꯖꯣꯅ ꯅꯤꯡꯕ ꯀꯔꯤꯒꯤ ꯊꯨꯡꯏ ꯍꯥꯏ ꯈꯨꯝꯗꯦ, ꯊꯨꯡꯉꯣꯏ ꯍꯥꯏ ꯈꯨꯝꯗꯦ꯫ ꯈꯨꯝꯕꯤꯌꯨꯅꯦ ꯍꯥꯏꯅ ꯀꯨꯟꯖꯣꯅ ꯄꯥꯈꯪ ꯑꯁꯤꯗ ꯆꯪꯁꯤꯜꯂꯤ꯫ ꯖꯍꯦꯔꯥ ꯅꯠꯇ꯭ꯔꯅꯦ? ꯖꯍꯦꯔꯥꯅꯤ, ꯀꯥꯎꯕꯤꯒꯅꯨ, ꯀꯥꯎꯊꯣꯛꯄꯤꯔꯕꯗꯤ ꯋꯥꯁꯦ ꯍꯧꯖ ꯑꯣꯏꯒꯅꯤ꯫ ꯀꯥꯎꯖꯗꯦ, ꯀꯔꯤ ꯂꯩꯔꯤꯕꯒꯦ? ꯂꯩꯔꯤ, ꯋꯥꯁꯤ ꯌꯥꯝꯂꯕꯗꯤ ꯐꯠꯇꯕꯅꯤꯀꯣ, ꯁꯃꯜꯂꯕꯁꯨ ꯐꯠꯇꯦꯗ꯫ ꯍꯥꯏꯕꯤꯔꯣꯅꯦ, ꯅꯤꯡꯅꯕꯒ ꯊꯨꯡꯅꯕꯒ ꯀꯅꯥꯅ ꯄꯥꯝꯕꯤꯕꯒꯦ? ꯊꯨꯡꯅꯒꯦ ꯍꯥꯏꯕꯒꯤꯗꯃꯛꯇ ꯅꯤꯡꯅꯔꯤꯕꯅꯦ, ꯑꯗꯨꯕꯨ ꯀꯅꯥꯅ ꯄꯥꯝꯕꯤꯕꯒꯦ ꯍꯪꯖꯔꯤꯕꯅꯦ꯫ ꯃꯥꯗꯣ ꯍꯪꯐꯝ ꯊꯣꯛꯇꯦ, ꯃꯌꯦꯡꯅ ꯇꯥꯗꯨꯅ ꯂꯩꯔꯕꯅ ꯚꯥꯞ ꯇꯥꯕꯤꯗ꯭ꯔꯦꯗꯅ? ꯇꯥꯖꯗꯦ꯫ ꯅꯤꯡꯅꯗꯨꯅ ꯇꯣꯉꯥꯟ ꯂꯩꯅꯔꯒ ꯊꯨꯡꯅꯗꯨꯅ ꯆꯠꯃꯤꯟꯅꯈꯤꯕꯅ ꯀꯅꯥꯅ ꯐꯕꯒꯦ ꯍꯥꯏꯖꯕꯅꯦ? ꯀꯔꯤ ꯋꯥꯅꯣ? ꯊꯨꯡꯅꯖꯕꯅ ꯄꯥꯝꯖꯗꯨꯅ ꯂꯥꯛꯆꯔꯤꯕꯅꯦ, ꯅꯤꯡꯅꯕꯅ ꯅꯨꯡꯉꯥꯏꯕ ꯑꯃꯁꯨꯡ ꯄꯥꯝꯖꯕ ꯑꯣꯏꯔꯕꯗꯤ ꯌꯨꯝꯗ ꯐꯝꯗꯅ ꯂꯩꯖꯔꯒꯗꯕꯅꯤ꯫ ꯅꯤꯡꯅꯕꯗꯤ ꯀꯥꯏꯅꯕ ꯂꯩꯇꯦ, ꯊꯨꯡꯅꯕꯗꯤ ꯀꯥꯏꯅꯕ ꯂꯩ ꯍꯥꯏꯕ ꯈꯟꯕꯤꯕꯔꯥ? ꯊꯨꯡꯅꯔꯕꯗꯤ ꯅꯤꯡꯅꯕ ꯌꯥꯗ꯭ꯔꯕꯔꯅꯦ? ꯊꯨꯡꯅꯅꯕꯒꯤꯗꯃꯛꯇ ꯅꯤꯡꯅꯕꯅꯤ ꯍꯥꯏꯔꯤꯕ ꯑꯁꯦ ꯊꯨꯡꯅꯔꯒꯕꯨ ꯅꯤꯡꯅꯕ ꯂꯩꯈꯤꯒꯗꯔꯣ? ꯂꯩꯔꯔꯣꯏ ꯍꯥꯏꯕꯗꯤ ꯀꯅꯥꯅ ꯍꯥꯏꯔꯤꯕ? ꯋꯥꯐꯝꯅ ꯇꯥꯔꯤꯕ ꯈꯔꯗꯤ ꯂꯩꯐꯝ ꯊꯣꯛꯏꯗ,
ꯍꯥꯟꯅꯩ ꯗꯨꯅꯤ ꯃꯥꯜꯂꯔꯣꯏ ꯋꯥꯐꯝꯅ ꯇꯥꯕ ꯑꯃꯗꯤ ꯊꯣꯛꯏ ꯍꯣꯏ ꯖꯍꯦꯔꯥꯅ ꯀꯔꯤ ꯍꯥꯏꯔꯤꯕ ꯅꯤꯡꯖꯕꯕꯨ ꯃꯌꯦꯡ ꯇꯥꯒꯗꯕ ꯁꯔꯨꯛꯄꯨꯗꯤ ꯄꯨꯟꯁꯤ ꯑꯁꯤꯃꯛꯕꯒꯤ ꯑꯄꯥꯝ ꯅꯨꯡꯁꯤ ꯀꯧꯕꯗ ꯊꯨꯡꯖꯈ꯭ꯔꯔꯣꯏ ꯍꯥꯏꯔꯤ ꯑꯗꯨꯕꯨ ꯖꯍꯦꯔꯥꯅ ꯃꯔꯦꯞꯂꯕ ꯋꯥꯔꯥ ꯃꯥꯅꯤ ꯏꯕꯨꯡꯉꯣꯒꯤꯔꯥ ꯖꯍꯦꯔꯥꯃꯛꯀꯤ ꯋꯥꯔꯥ ꯉꯁꯥꯏ ꯍꯥꯏꯈꯤꯕꯗꯨꯅꯤ ꯑꯁꯤꯒꯤꯗꯃꯛ ꯑꯩꯕꯨ ꯉꯥꯏꯗꯅ ꯆꯠꯈ꯭ꯔꯤꯕꯔꯥ ꯖꯍꯦꯔꯥ ꯆꯠꯈꯤ ꯍꯥꯏꯅ ꯈꯟꯕꯤꯒꯅꯨ ꯍꯥꯏꯕꯤꯌꯨꯅꯦ ꯑꯗꯨꯃꯛꯇꯤ ꯌꯥꯔꯣꯏ ꯌꯥꯅꯤ ꯌꯥꯔꯣꯏꯗ ꯐꯔꯦ ꯅꯅꯥꯛꯇ ꯂꯦꯞꯄꯤꯕ ꯖꯍꯦꯔꯥ ꯑꯁꯤꯅ ꯌꯥꯗ꯭ꯔꯕꯗꯤ ꯑꯊꯥꯞꯄꯗ ꯂꯩꯈꯤꯕ ꯖꯍꯦꯔꯥꯕꯨ ꯎꯕ ꯐꯪꯒꯗꯔꯣ ꯇꯥꯛꯑꯣꯏ ꯍꯥꯏꯔꯤꯕꯔꯥ ꯃꯥꯅꯤ ꯅꯪꯒꯤ ꯖꯍꯦꯔꯥꯒꯤ ꯃꯋꯥ ꯑꯄꯨꯝꯕ ꯑꯣꯏꯔꯦ ꯃꯥꯅꯤ ꯊꯥꯖꯕꯤꯌꯨ ꯑꯩ ꯖꯍꯦꯔꯥꯅꯦ ꯅꯪꯅ ꯌꯥꯗ꯭ꯔꯕꯗꯤ ꯂꯩꯐꯝꯁꯨ ꯇꯥꯛꯆꯔꯣꯏ ꯍꯥꯏꯔꯦ ꯀꯨꯟꯖꯣ ꯉꯥꯏꯍꯥꯛ ꯈꯜꯂꯒ ꯖꯍꯦꯔꯥꯅ ꯀꯔꯤ ꯄꯥꯝꯃꯤꯕ ꯅꯤꯡꯅꯕꯅ ꯄꯥꯝꯃꯤ ꯀꯨꯟꯖꯣꯒꯤ ꯀꯥꯗ ꯃꯥꯒꯤ ꯁꯔꯨꯛ ꯊꯝꯗꯦ ꯍꯥꯏꯕꯗꯥꯏ ꯇꯁꯦꯡꯕꯅꯤ ꯑꯗꯨꯗꯤ ꯀꯔꯤꯅꯣ ꯍꯥꯏꯔꯤꯕ ꯑꯁꯤꯗꯤ ꯃꯥꯅ ꯄꯥꯝꯕ ꯈꯟꯗꯨꯅ ꯑꯩꯒꯤ ꯅꯤꯡꯕ ꯀꯥꯏꯕꯗꯤ ꯃꯁꯤ ꯀꯨꯟꯖꯣꯒꯤꯗꯃꯛꯇꯅꯤ ꯖꯍꯦꯔꯥꯒꯤ ꯂꯩꯐꯝ ꯇꯥꯛꯎ ꯉꯝꯃꯣꯏ ꯇꯥꯛꯎ ꯅꯪꯅ ꯌꯥꯗꯕ ꯉꯥꯛꯅ ꯆꯠꯅꯗꯦ ꯑꯩꯅ ꯌꯥꯗꯕꯕꯨ ꯑꯩꯒꯤ ꯁꯔꯨꯛꯅꯤ ꯃꯤꯅ ꯍꯥꯠꯂꯒꯗꯔꯅꯦ ꯃꯥꯅꯤ ꯍꯥꯠꯀꯗꯕ ꯃꯥꯅꯤ ꯑꯩꯕꯨ ꯍꯥꯠꯂꯒ ꯖꯍꯦꯔꯥ ꯀꯔꯝ ꯐꯪꯒꯗꯕ ꯊꯤꯅꯤ ꯖꯍꯦꯔꯥꯗꯤ ꯁꯤꯕꯕꯨꯗꯤ ꯅꯤꯡꯅꯕꯒꯨꯝ ꯅꯨꯡꯁꯤ ꯁꯤꯕꯁꯨ ꯀꯤꯗꯕ ꯀꯤꯕꯗꯤ ꯍꯥꯏꯔꯨꯅꯨ ꯅꯨꯡꯁꯤ ꯍꯥꯏꯖꯔꯤꯕ ꯑꯁꯤꯅꯤ ꯇꯥꯛꯄ ꯉꯝꯃꯣꯏ ꯁꯤꯕ ꯀꯤꯗꯕ ꯍꯥꯠꯂꯦ ꯑꯗꯨ ꯃꯉꯥꯏꯔꯦ ꯑꯗꯨꯒꯅꯦ ꯑꯩꯕꯨ ꯍꯥꯠꯂꯕꯗꯤ ꯊꯋꯥꯏ ꯌꯥꯎꯗꯕ ꯖꯍꯦꯔꯥꯕꯨ ꯊꯤꯕꯗ ꯇꯥꯏ ꯑꯗꯨꯗꯤ ꯖꯍꯦꯔꯥꯒꯤ ꯊꯋꯥꯏ ꯅꯪꯁꯨ ꯃꯥꯡꯕ ꯌꯥꯗꯦ ꯖꯍꯦꯔꯥ ꯃꯁꯥꯁꯨ ꯐꯪꯗꯕ ꯌꯥꯗꯦ ꯃꯥꯒꯤ ꯂꯩꯐꯝ ꯇꯥꯛꯎ ꯃꯃꯥꯡꯉꯩꯗ ꯏꯕꯦꯝꯆꯥꯗ ꯒꯣꯄꯥꯟꯗ ꯑꯃꯨꯛꯇ ꯅꯠꯇꯦ ꯍꯟꯅ ꯄꯟꯕ ꯉꯝꯗꯅ ꯄꯟꯗꯨꯅ ꯖꯍꯦꯔꯥꯅ ꯑꯩꯗꯤ ꯌꯨꯝ ꯄꯥꯜꯂꯣꯏ ꯍꯥꯏꯕ ꯑꯁꯤ ꯄꯥꯎ ꯐꯪꯕꯤꯗꯔꯥ ꯍꯥꯏ ꯖꯍꯦꯔꯥꯅ ꯁꯥ ꯁꯟ ꯖꯤꯕꯕꯨ ꯍꯥꯠꯇꯨꯅ ꯆꯥꯕ ꯃꯨꯁꯜꯃꯥꯟꯒꯤ ꯃꯄꯣꯛꯁꯤꯕꯨ ꯄꯥꯝꯖꯗꯔꯦ ꯍꯥꯏꯕ ꯑꯁꯤ ꯈꯪꯕꯤꯕꯔꯥ ꯈꯪꯉꯤ ꯄꯥꯡꯒꯟꯅ ꯃꯩꯇꯩ ꯑꯣꯟꯕ ꯃꯩꯇꯩ ꯁꯃꯥꯖꯅ ꯃꯪꯗꯁꯨ ꯌꯥꯔꯔꯣꯏ ꯍꯥꯏꯕ ꯑꯁꯤꯁꯨ ꯖꯍꯦꯔꯥꯅ ꯈꯪꯉꯤ ꯍꯥꯏꯕ ꯑꯁꯤ ꯈꯪꯕꯤꯕꯔꯥ ꯈꯪꯉꯤ ꯃꯩꯇꯩꯅ ꯃꯩꯇꯩ ꯑꯣꯏꯅ ꯃꯨꯁꯜꯃꯥꯟ ꯅꯨꯄꯤꯕꯨ ꯃꯅꯥꯏ ꯑꯣꯏꯅ ꯊꯝꯕ ꯌꯥꯗꯦ ꯍꯥꯏꯕꯗꯤ ꯃꯗꯨꯁꯨ ꯈꯪꯉꯤ ꯃꯁꯥꯃꯛꯁꯨ ꯁꯤꯕ ꯉꯝꯗꯕꯒꯤ ꯂꯩꯔꯤꯕ ꯖꯍꯦꯔꯥꯒꯤ ꯃꯥꯒꯤ ꯄꯥꯝꯃꯨꯔꯕ ꯀꯨꯟꯖꯣꯕꯨ ꯃꯨꯁꯜꯃꯥꯟꯗ ꯄꯨꯁꯤꯟꯒꯅꯤ ꯍꯥꯏꯕ ꯑꯁꯤꯁꯨ ꯀꯨꯟꯖꯣꯅ ꯊꯥꯖꯕꯔꯥ ꯍꯥꯏꯕ ꯀꯨꯟꯖꯣꯅ ꯈꯨꯝꯗꯦ ꯄꯥꯈꯪꯁꯤꯅ ꯈꯨꯝꯕꯤꯔꯅꯨ ꯅꯤꯡꯅꯕꯗꯤ ꯑꯀꯥꯏꯕ ꯂꯩꯇꯦ ꯊꯨꯡꯅꯔꯕꯗꯤ ꯑꯀꯥꯏꯕ ꯂꯥꯛꯏ ꯍꯥꯏꯕ ꯑꯁꯦ ꯖꯍꯦꯔꯥꯗ ꯅꯠꯇꯦ ꯃꯤꯄꯨꯝꯕ ꯈꯪꯉꯤ ꯃꯁꯤꯒꯤꯗꯃꯛ ꯖꯍꯦꯔꯥꯅ ꯊꯨꯡꯅꯕꯗꯤ ꯄꯥꯝꯗꯦ ꯖꯍꯦꯔꯥꯒꯤ ꯂꯩꯐꯝ ꯈꯪꯉꯔꯣꯏ ꯇꯥꯛꯑꯔꯣꯏꯗꯕ ꯑꯩꯕꯨ ꯉꯁꯤ ꯖꯍꯦꯔꯥ ꯎꯗꯅ ꯃꯥꯒꯤ ꯃꯋꯥ ꯇꯥꯗꯅ ꯍꯟꯒꯗꯔꯥ ꯍꯣꯏ ꯃꯋꯥꯗꯤ ꯇꯥꯔꯕ ꯑꯁꯤꯅꯤ ꯃꯁꯛꯁꯨ ꯎꯔꯔꯣꯏꯗꯕ ꯑꯩꯅ ꯅꯤꯡꯕ ꯀꯥꯏꯔꯕ ꯑꯗꯨꯗꯤ ꯅꯪꯅ ꯑꯩꯕꯨ ꯃꯤꯅꯝꯗꯨꯅ ꯖꯍꯦꯔꯥ ꯎꯅꯍꯟꯗꯕꯅꯤ ꯅꯪꯅ ꯉꯥꯡꯕ ꯑꯩ ꯂꯧꯔꯔꯣꯏ ꯅꯪ ꯃꯤꯅꯝꯕꯅꯤ ꯅꯪ ꯃꯤ ꯍꯥꯠꯄꯅꯤ ꯅꯪꯅ ꯑꯩꯒꯤ ꯌꯦꯛꯅꯕꯅꯤ ꯅꯪꯅ ꯆꯤꯟꯊꯤꯕꯅꯤ ꯊꯥꯡ ꯁꯠꯄ ꯎꯠꯂꯒ ꯅꯪ ꯑꯁꯤ ꯎꯕꯔꯥ ꯖꯍꯦꯔꯥꯒꯤ ꯂꯩꯐꯝ ꯇꯥꯛꯎ ꯍꯥꯏꯗꯨꯅ ꯀꯨꯟꯖꯣ ꯁꯥꯎꯕꯅꯅꯤ ꯄꯥꯈꯪ ꯑꯁꯤꯅ ꯇꯥꯎ ꯑꯩ ꯍꯥꯏꯒꯦ ꯖꯍꯦꯔꯥ ꯍꯥꯏꯕꯤ ꯑꯁꯦ ꯄꯥꯡꯒꯟ ꯁꯣꯟꯕꯤ ꯅꯨꯄꯤ ꯑꯃꯅꯤ ꯑꯗꯨꯒ ꯃꯥꯅ ꯂꯦꯞꯈꯤꯕ ꯄꯨꯛꯅꯤꯡꯒꯤ ꯃꯥꯏꯀꯩ ꯑꯗꯨꯗꯒꯤ ꯍꯣꯡꯗꯦ ꯍꯥꯏꯕꯗꯤ ꯅꯪ ꯈꯪꯉꯤꯔꯣꯏꯗꯣ ꯅꯪꯒꯤ ꯅꯋꯥ ꯂꯧꯔꯣꯏ ꯇꯥꯁꯨ ꯇꯥꯅꯤꯡꯗꯦ ꯖꯍꯦꯔꯥ ꯂꯩꯐꯝ ꯇꯥꯛꯎ ꯅꯪꯅ ꯑꯩꯕꯨ ꯍꯥꯠꯂꯕꯗꯤ ꯖꯍꯦꯔꯥꯕꯨ ꯃꯄꯣꯛꯁꯤꯃꯒꯤ ꯎꯕ ꯐꯪꯉꯔꯣꯏ ꯖꯍꯦꯔꯥ ꯀꯗꯥꯏꯗ ꯂꯩꯕꯒꯦ ꯍꯥꯏꯌꯨ ꯀꯔꯤꯒꯤꯗꯃꯛꯇ ꯑꯩꯕꯨ ꯅꯪꯅ ꯃꯤꯅꯝꯗꯨꯅ ꯄꯨꯊꯣꯔꯛꯄꯒꯦ ꯅꯪꯗꯤ ꯉꯥꯎꯔꯕꯅꯦ Ima amtang marak thachage ima tabibra ima ki makhon si tadre aduna amtang ai connection si samjarake ima amtang marak thachage ngaiminasi connection si makhon tadabana amtang reconnect tawnabagidamakta
Ima yani kabi ame pamikha tabi pakhangshina namunna taw nangaurabane hayu jiba bu hatpada haleng balai tarba musalman ni mahusha oikibana nusiba khangdabane musalman gi makhutagi nangbu kange haibagi damak nangbu puthorakpane nangbu kanbiyu haijabro nang minambani nang dimang baya de zahra gi pamuraba sonmi mama amagi matom sangai ani chuna poksaba sunate nang amana mangja khraga famungda kumja kaya taaduna leirabi ima adu seba tawinaba asima leiri haiba sunate manghaningdaduna thaidokpa iseng sengbane zahra di kadaida karigi satkiba hariba sini zahra mayumda lehaudere thajade minamba mini nangna aigi ningba thugaire zahra gi lefam singu ai ngamjaroi nang nayumda hankharo kari ta'u habinu haraga pakhangshina mamita mapita aduna kunjoda sangtrik yengba kunjo sungaure haiba si achumbani thang adu chit nanduna chungchinuna thillage haiba gi sangtrik yengi pakhang asigi mapi adu uraga sorni tuna nangi kari kapi nangi damaktan ni nate thawai pamuduna kapani aigi damakni hai na minamba kanbige leifam ta'u hajungak chingu ngai pakhang asikhunde takrabadi thang yengba ta'u haiduna chongchinuna makut oina kota thabak lomda Pak paiduna upna chingduna uprakna takhre pakhanga se zahera oirame tupi adu thamna tare zahera ki tungi sam ado thoktuna lepak uphunde soina tare turab ga kunjona sat handoktuna sangtrik leptuna yengi makhuta ki thang adu takhre zahera tapna hogale makhut ani adu amana amabu paiduna noi ngaksam adu chawphai haiduna sai thokpa masam ado tunglomda loisin khare mamit ani ado mapi oro tare masam mamai uphul ngakta tairi kod adu khutna paiban mapa atuda thaba get oida manungi phurit apaba du ga loina na thaba tatle thaba ado haiphet ure hi kaptuna lepi kujo ngawbagi mathakta amuka ngaw khare matam kuina leptuna leinare nong pungan ngale Ujo mapi matum tare sangkhiduna zahragi masada papo uphulado phurkhaudagi ruman satoktuna kanthui koda adu lokthokpire masam adu nanthui zahra matomda longi adu lokthokuna paisinjare mamiti mapina kangbal laitare lambi uphunda tariba tupi adu ruman su lokchille zahra karigino nangna sukluna khaluriba yangunumit ase chasi auba mana uraga haiduna manakta lepi Zahra wangang de kunjona chachine haiduna makut paiduna chinge tawrambadagi makut thadolaga matunglomda makut oina konduna ani makhong thangba hokare mafamdi kaina chingi lokmangda poiro patki lamjaw maktudani asomda to bibi masagi masak udabadagi Zahra bu kauduna kapada makon chele maitai mamada takna rubada wafam pumba sengna tamkhare thajanare amaromda kunjo hanjel tare haiduna sonwi mama ado kappadagi tingdam sithare mukhina mama hona hori jamini gopal anina thowan tana kenthare pung nipan taba ayukta thowan da tawnaramba asi thengnarure punamak asi tanabada sat khibatare haiduna lepnare tombi bibina gopal bukonduna nong khongbagum na imagi bungon nasan bungarang dagi thiba khangdare nang su khangdrabarane nasan mang khare haiduna kap khare Kopan lepak mamang asida tombi bibu konduna kapi adudagi kongkhatuna ima isan karimanga dage apangba angang aktanina mayambu kiduna lotpani aina thigani hairi kopan tombi bibi anigi matau ubada thawan mama ahan kapi jamini mabuk ole lepak tiliba pumbasu mabuk ole Musalman makhaina sengba saba maitaina bu aikhoi pangan bu hangoibane angang ani thisi sanana yomduna yokani maraibaki thoobani karam tawgani aikhoi leiri haiduna khunjao asima hupna pambom tingak jamini gi pangal leite mayam asi matau ubada lising amata oida haina musalman bu mabukta thagat le pele thokharabadi kamdawni haiduna awaba thadoknari jaminina hana chanarakpani haiba gopanbu tombi bibigida thanamaga imphanda laktuna mukhiga unari
मुखी कपते नोक्सु नोक्ते मुसुक मुसिन खरी मी अमतना हाइरुबा लेतना जामिनी तगा ताना खरे थवान पुंग 38 मखाई 12 मखाई ताबदा मुखी थुम खरे पांगनगी फजबा उबदा मुखी जाति तोंगान बाबू अंथोपनी हाइना खली मैतेगा पांगनगा नुसिनबगी नुमित असे खुदम ओइना नौना होरई angang ani ngarian chingka duna imphal da mamai panglei singang haigalakpada jehra chap lepi asaidagi wa amatangang de kunjo wa bara hain hangi jehra na wa re adudi ngakang phongki se haiduna jehra na lilakpa kot ado kunjo na leipa ga du thabire lambi asidadi phawre mina uraga adudi law haiduna kunjo na mang thaduna chali singya dagi lokmai khudeng chaba amada hajilai ukhong amada ani thunge singi napi amon ba lepak tak kup I urai kaya chalami mana mutada hijang mapana pambi kuding kupi hoi singna paira duna ngangi singi lairi mapana marakta ngori angang ba yening mapung pharaba su yauri makal ni atha pada poiro patna akoi ba sing pumbabu uru bada wakal tauna phonga ta su oiri jehra punama asi yenglaga yengbangam de maru lukcha khare kunjona kaidori bage kachu taude la abani warari ni haina jehra mapi taraga kunjoda yengbada mayengi aduna kunjona phagi tawdana athadi khangde lohong banupi na nupa memda chatpada kaptuna challe chelak banupi na kapadi ngasi da khangi hai machi taraga jehra nok kabra hai babu makon thong na hi kapi kunjo asi nungai tare jehra na sor matek oina ibungo nupa memda chakadora barane hairaga mamai adu kurukuda kunduna lepakta tu khare kaya makable kunjona jehra nang kari nungai tarabage ne haibada ngahak kumnade aduga phugawatuna mapi maron chemjilaga wakhan ngaorba migumna yengi aduga aruba pot manghupa tahobagumna su phingi ibungo karino hayune asumna kunjona kumme adu phawda mifam hongdana jehra kunjoda yengi hut laithore mamai adu chat laichilak tana hai ibungo aibu thadok piro ibungo yumda mu hanbi kharo yumda yamna nungsa thinaram lagani ima nariba natra taping hum ibungo maiteina ukhrabadi ibungo mangba tari hai kunjo hi no I jehra na kariwa no ibungo ai chatlage haina jehra na lambi ko yengi angawbi gi mifam oiradana ipa hepa khali ai chatlage thadok piro hairam laga jehra khongkap ama ni thangbada kunjona jehra ngaiko haibada jehra chap lepi kunjona changsinuna jehra nangbu kanana pharaktuna mafam asida yauraibanu kanana su pharaktaba nangbu kana thadokadage jehra kanana thadokadage jehra adu oirabasu thadokpiu adudi nang karigi lai pangan mayamna hatani haiduna ngai adugi thindorakpani haidi jehra na khumakpadu aibu thadokpiu asukuina ningaklaba karigi thadokani natungsu ningbiu aigi damang mangbiganu aibu thadokpiu ai chatlage chatke tawba pak phaduna jehra ai thadokpa ngamoi chatkinu aigi amangbabu nangna thibibara hai jehra hi kapi meku mukaplaga thadu aremba wani arembani thadu thawaina laiba makhaidi ngamaroi thadu piraroi dara ngamoi thadu ai ngamjaroi ai ngamoi aibu thadu jehra nang ngamaroi dara ngamjaroi sungam hengamjararoi kana thadu hairaga makon thokna jehra kapi kapna thadu piro aibu thadu piro hai kunjona makhut pariba do hoji phawa thadokri kunjona ai thadu oi mahari jehra nang aibu nungsi haibadai nungsi kari haina nungsi aidi yumban mangamoi haiba natro nungsi banupi amana kaptuna hajarabada khang mangamnangna nungsi ba khangbara makhut haidoktuna kanna nang hinsabani ai chatle haiduna jehra na khongkap mari manga chatkare kunjo leptuna lehore sunda sangtri yengi jehra khara chatlaga lepi kunjo na yengi yengduna ngahak leplaga jehra hanjalagle ibungo aibu chalo habiyu aibu thadokpiu nakong hamnuna seba tawbadi aidi ngamjaroye nangi da mangmang pro haraga mangjakrage ibungo aibu thadokpiro ngamoi ai ngamoi haiduna kunjona mapi paiduna chingi kunjodi mamit ado sundai yengduna chap lepi kunjogi makhudeti phuri khawda thingjin khare oi thangba ado jehra gi makhut anina pairi makhut oigi khubakta kunjogi makhut ado thamaga khunam aduda
nan duna mamitagi mapina kangba leitare ibungo ai chatlage ai chacharage ai ngammaroi haiduna itat tatana kapi amuk makhut adu thadoktuna kunjogi ngakpigani amuk makhut adu thadoktuna kunjogi makhwangda Zahra makhut anina kole machuba yetna ngaduna Zahra kaptuna leire kunjona purikhaudagi thang chale makhut oina Zahragi oithang mamareng banda hajille thang aduna matunglomda lotli Zahragi khudangda kunjogi makhutna pairi mamai nongpok onna lepa kunjoni chundagi mamai adu Zahra da leitharakle Zahra kapana gyan mangi khadang adu lei mairamdagi mamang oina leithokpire Zahra mangak adu leirap mamai longna kunjoda yengi kunjo matungdagi thang adu itap tapna laktuna Zahragi charam akutpada sat thinjin khare kunjo thang satpaga khut oi thadokpaga Zahra longna tu khare tabaga hera chainakhon aduna adumak tabaga Zahra adu chainakhon aduna adumak chep khare kunjona thangdagi adu makhut oigi khubakta nanthoi Zahra da yengboi yengde thang aduda yengi mamai adu chunda haigalai angawbadawna nokphet tawi machin adu lengi makondi thokte yengbada wangangba mali yaton khara ui chap lepi sida loisinjare punamakpu amuka hana khorimjare ngasigi aroibagi sinsi mayamna kari khanbibage haibadu adum haibiyu miyoiba amana miyoiba amada tauba atyachar haiba tare nungsibagi thongdadi oiraga mi hatpa adugi wakhandu climax suda leithokre aduna karigidamangta hatlino haibadusu mayamna magi mot pibiyu haina aina hangatchari punamakpu khorimjare koina matang naina lathajaraka pajarakpa imana khangatpirakpa Zahra Mahakabi Hizamangang Halna iba ibiramaga akhoi thambiramba novel asi ngasi paba loizare aduga ngasagi yamna climax oiba scene sida kunjabiya harina Zahra hatlisi karigi hatlino masi cold blooded murder haina kaugadra natragana masi poetic justice oigadoribra lalibasi kanano who is the culprit masigi question si aina hanjabana chade masigi question si akoigi like it raba abung aina kaujaba langbam dinamani singna hizam angang hel sing gi maramda ibeside magi Zahra novel si gi magi ending se masigi akoi mayam da khalhanba wakhanloni do adom nasu masigi last chapter se tabirakanda moina mabani si ching kaminare daga kunjona last step lawkibase masi yaningbra kari khali habdu ongtang akoi myam da share tawbirau do imana di masigi ending sida imagi mot kari lebi mase gyan mangham thoi kabina iriba mahakabina ibirami basida chumna khalluragadi Zahra di kunjo se muslim mayam na maite ma changbada kunjo bu kaino se halu haibase adum khanadana leirabani adumadi muslim amo ina mana khangbadagi mana magi real lapto magi nuksibado aduna mabu kange haidana manu pagi fide chela kanda koigi kaino ni Zahra chi na kunjo gi matung ilapani as a friend aduma pakna di khangde yam khangde aduga Zahra na de dum khangi mai wari ka chodum chadana khotana moi yamna aduga kunjo si narba syam chatham thoi matamdura muslim marakta mana Zahra chi unaba changa imni mabani gi nungsi base sargadal laiba nungsi bani akoi wadamina ketana hai real lap chidi akoi matada laiba ya de khamate biso hatuk na riduni aduga anga halna ibani adu Zahra ga kunjo wasu hatuk na rise kari noida mogi lifeline se matamduda muslim na lepa mucha tarakpa sanana yongge harakpa mukse puchen chawthorpa dudi muslim puchen chawi haidana
hijaba anga halsina yam chauna mayek lana khoi society sida muslim singsina chen yam chauna taw chawi haibase mana anga sagi moi ani che ha tokpa khotokpa pura ingthakra kanda moi ani thiba khangra kanda laiba magi climax tu yora kanda wari gi climax yora kanda muslim na lawriba phire tu ai motadi ai yam phajai haina aina aigi di adumaina thamjai aduga mabani se kainoni mana jahira si kalaida pura chakadage kaido gyan mangdan hatpan ma si pol kaino da hatlage haina plan tawbanate aduna ma si nervous chalaktana kaino hatokpa adu ma so adum sibagi mawong ne ba hairi se ma matom thang thijai ko sai haiba ai bana ka su iram dabani thang adu yengi mahangna adu sunda haigalai angau badona nokphe tawi adi ma si ngauri eba adu macin aduna lengi makon di thokte yengbada wangang ba mali to adu yaton khara ui chap lepi haise ma se adu ma su magi kanu tuna adum magi thangduna satok khrabane ba mana mai khori gi akutpadagi aduna mana mangonda thinjalakanda tragedy du pura ohelakanda society sida sumaina di yamna crisis laiba koi metai society da lairamiba aduga India da suni Hindu Muslim hairaga Ram Janmabhoomi Babri Masjid taga tawhiba thadoknariba hatoknariba mayamdo aduna dharma haibase dharma na akoi kaino miyobabu shanti phanghalli harise dharma na su dharma tongan basina su crime gi maru oiba lei haiba moral si aina masidagi laujai aduga there is only one god ai se ai isagi de dum ai di muslim gi moksa su changaga lai khoramure Babri Masjidda aduga Christian gi su khoirami aduga Hindu gi su aina changu bada isona ka su inthora palaite chap manai adubu mi du gi thamoi du gi kitang wangba ma changbra haina aina sumaina ai thamjabi everything asagi Muslim community na moisi lutpa oiraga di thiraga sanana yomaga yoksi haibadune ba iman haidong sai moi the acceptance amalai baduni mana thakatlisi aduga ending da kunjo na nervous karaga su jahera kano hatpase si aigi mod ni ko adom tabiri ba reader hai tare reader gi mod su bibira o aigi mod di masi aina ending this mine hatpase masi pamjade jahera da su masi amna shocking warangani na khanjai edi madi mine ending tauge ai hoi kaina rakanda mana dum thadok piro ka haraka dum nungaitana mana leikibagi phibam ni aina sumujabada magi thinking se aduga suddenly kunjon na thang puthora ka ma se hat pa adu ai gi motadi aina ending si phaza ba hai ke draina accept to zaning de aina maina ai thamjage ado matam sida masi writer sina akoina hana su naina kibada moigi love story si yana ba oikragadi matam dugi hai tare ko aduda writer ama oina masi kaino accept tawroi haina khanbagi adugumba leiramgadra madu aina su ko aina su akoi matam da jamanga halgi matam da di ko ning thausi ya powerful ne ba mana yada ba thabak to matam da mi se dum akoi hatpa adi matam da mi hatpa su leiram de ko mi ama haluraga di mi du soidana pharsi tawba natraga sangling ba da pi ba hai ko ada sangling ba da pi ba se na singhagi danda bo tawringai matam da binam chandra lai khorami matam da ma si thang haigalakpa adugumba adubudi plan ngaktani akoina manungi wari da adubu mana halabani na ma se sangling ba da khudakta thajaleba ada ni thogi power si amna kanba adugumba matam ni na anga halsi karigumba jahra che moi thungnaba khotpa leminaba machibu tragedy ama di comedy haidana koina nungai bana poloi oiba lila chingse comedy kawi pangnong nokpadu nate nungai bana poloi oiba aduga mihat mi pumna oiba su yawta su nate dana huji su yawri bane badum hali ba mayam che adu hatong na ba mayam che tragedy ngaktani aduna hariba
novel si karamba makhalgi novel no haibu tragedy kaureba mana mihan mipumna loi graba nina mayam nungsinara magasu magi wakhan khanba ngamaktaba mi se ngaurakpa dagi masa masu mai nupiga so hataba hatpa thengnari sininga singasi adum soibadagi oibe yai it may be ko saubadagi oibe yai aduna admain tawbani aduna masimakti aigi motadi anga halna kitang jahera si ang sina pukhalaga man halise masi hatragadi mabani kanu oiragadi mangonda yamna jila cross tawba kaina akoi lamji thadoga chalhan bane andaman daga nicobar daga ibane ba adugumba du da mana masidi tragedy oina tawrage hana admaina mana chatlauna tragedy ohen bane na aina ai motari aina admaina lawde dagi character se sagalak pakanda kunjo nadi society si mawalo dana koi se kadai da noma chatlaga ai thado oga hingurasi ka haibagi mai adugi idea openness ti leiba aduga jeherana yadaba jeherasina dum ma adugumbadu society sina pullaga hena thamgiba haitare jeherasina aduga last kunja biari kunjo sina choose tawba kanda mana thungna dragadi kai kanani haibagi adu khalla kanda mana life to loki bani adu bu ziki matamda oiragadi masi dum ending si different oiram gadra haina khanjay ado atabiri popna magnasu soidana adongi mot share tawbirau haina thamjage adagi aina masigi koigi writers ina mana character sakalakpa magi sidaise yam phasaba point khara khangachage koigi aiba langbam dinamani singna hizamangang halgi maramda ibiramba lairik sidagi khangcharakanda yamna phazaba point amada hizamangang halsina koigi Manipur da saba pot hand woven clothes si mana yamna support to rameba aduna ina ngasi se ona to zaboy na ina Manipur dagi akoi hand woven to basi ina khanga charga secha bani masidai se mana point ama ibirame masim tang share to zarake let's have future let's bring up sons and brothers let's be grateful to mother let's follow father let's wear the coarse cloth made by mother's hand matamdudadi akoigi imung khuding makta huji pudi unadre ko matamdudadi imung khuding makta phi sabase dum imagi matamda ure aigi matamda su aina akoi abu khoi daga chapada kon se dum akoi ure I ado huji ki matamda dikhara ubo wala mani ado magi matamda di amuke hena kanu phi saba si kanu tawrongani haina khalle da mana maduda promote tawramba haitare akoina akoigi phi locally mana size English ta translate tawre Manipuri da Maitailon da original to paning phawi aduda na londa si hena phasaram kadaba mali mana hai say let's wear coarse cloth made by mother's hand hai sa koina yamna masida magi wakhanlon duli aina share taw jarisi dagi second wakhanlon da yamna masi kena nupi se yamna saugatpa aduga nupi se larik yam hayaningba adugumba mioi amani haina smaina ibirami akoigi pabung elangbam dinamani sinna angang halsi masi social worker amani aduga mana kano lower primary school for girls 1927 dan established tau bagi tamagi locality Imphal da mana leira ba matungda maduda hotna biramin hai aduga magi wari sida su heroine hai betare ko si mana larik hai han bagi utpa jahera se koina hujuzik focus tau riba jahera si da magi jahera se muslim girl ne ko da ma se
class 5 พวกลาริกตัมเมนะมาดูแต่character สิดอุดเลบดูมาตำดูแต่สมัยนะMuslim community Jahera Masi class 5 พวกตัมมีให้ไปสิ it's a big thing ให้จะบัตรเรก็แต่กี้คำว่าถอยบีกี้แต่สู่ถอยบีสินะจิตที่ให้ดิจิตที่เป็นจิตที่เราก็ได้ลาริกให้ไปดูตักปนเนบadugi points maka ina share tok zabani imana masida any additionally kari supplement win ai tasengna ijamanghal se magi qualification se only class 5 khaudang tamme mai sinpham sina kaino baje mohori haibene dragaskari oiba court phamaga dragas kumba iba khotpa iba aduna mana lari ga hibata sobat ba do lai tam haning ba chawkal haning ba adagi jat bijat ko khai jaba hindu muslim nungsina halaga mana tragedy ohen badudi mana kiraktana haibata re matam dugi ni thobsing si lepak tagi kano jila crush tawba adagi jananeta ira bot phawda machai be man lawri ba lokcha mayam leiba ka do ma independent id manipur mi kha pon ma pa makta dana ma underground go oi ra kanda loin thadok khibana singba mayam lak pa se si mayam sin nei na ru kanda jamang hal si ma si amna kari haini magi knowledge se lyric tudi amna hai ba ti ko dre ma tan du da 5 ai se class 2 pass so da sabak phangim ni ma tan du hai bai sang diam hai ba aduga class 2 da di ji ke yang no ba ti yaw da gum taw ba aduga lai shu si di ma na khangi ba mayam se ma lai shu gi gyan se aduna lai shu ai se mayam na kaimta oidana khanba yade ngasi chaura ba macha ma larik haira ba poi se mapa mama larik tamdringai matam dagi lai shu duna macha singse larik tamhali ne ba larik ki gyan sina pen is my dead and short aido ai di thang dagi kano kalli khotli kan hairami ba mayam english ki proverb ta so adumai tawdana larik tamba na haira ise akhoi gi matam du da larik tamba da English tamba da mangi na phiron che hongdo ga changna ri ba matam ne ba adu ho da tamma in ne ba adu British samarjana numita de ka haise moi na haiba ma haise moi na chapatana dum lei dana hujik so aduna maram moi dana lari haiba ba se ai isa ma ki so ai na yam choga chai sa ki so lai tam na ba gi damakta ai keno tok da ba ai gi kunsigi lifeline da lai sibu tamati kan khalapado ai isa maksu oi aduna tongan ba wari singun kaya na sagali punsi se aduna mahchu lai yamna haira kanda lai chu khanga kanda ngasai mangi sengi kai mangi doine ba sum adumai thamjage kuna ma pukhoram jari loina na comment kari lakwa habadu yengasi comment mayam khara ai lokhachage aduga angang hal se mage life span se 52 years khatane baduga ngasa imana panbithi bada class 5 phodang tamakan da asuki matik phajaba literature da contribute tawrambasi amna akhoi ngakningai ni haibada aiman bathokte haina khanjai class 5 Johnstone High School da dubhoma sitam ba ni aduga magi originally pokpham sina samurau haiba mafam sida masi pokpani haina ai share tawjage aduga magi loina bi mana luhongam ba loina bi 1917 da mana thongam mikoi haiba sige luhonga kandama si machanupi ani ga machanupa ahumga maina lei haina birami amatang asida I comment lokhachage yengiriba namakna khoi gi jahera hairiba lair kasi soidana full papi na bagi damakta bookstore dagi leibiu aduga masina translation sisu leire english ta pabininga gana masi su order tobiu aduga author sigi maramda kitang henna khangbininga gana masigi lariksi yamna ipapa balarikni masi masu leire soidana enkhapi yengbiriba pumna makpu akhoi gi ngasigi final chapter si tabi bagi damakta thakachari kimson kang
jam yengbiri Kingston Mangsata bam yengbiri mai bema amadi che mabu kurumjari arkening thauja yengbiri yamna nungaijai asigumba thauramsi aina ibirai nesi su yengbiri Nirmala Rajkumari ahaluk Imphal East dagi nganthoi maitai yengbiri kurumjari ima amadi iche BK su yengbiri thank you ma'am haina ibirai Ranjana Laimayum great post haina ibirai mutum Jayalalita na yellow fi yamna phazai iche ma haina ibirai aina yamna nusina khoigi ima kethel da chatpada lairapani nusina ima amana lothopiraga piktak tawraga khwang da sabani kaina hairaga khoise wari yam nungaina saraga laikhiba phini dugna sagi khoigi zamangang hal singi point si supar kanda mangonda honor tawba haitare khoina khoigi hand woven sabase masi khoina lainingba adagi akoina mapan dagi piron sinsi tangna laibasi akoigi local products lairagadi economy su phaba adugi wakhanlon duni mana yam phasana akoida inspire tawbiramisi aduna hujik yengbiri bapumna mangna su dum koi khanminasi aduide koi local economy si support tawminasi haina shatawjari RK Tharaksana na Jahera Mahakabi Hizam Anganghalgi Wari Tabada Yamna Nungaijai Matam Chupagi Wari Asi Lehaurakani Haina Ibirami Masi Akoigi responsibility ni Akoigi older literature se Akoina dum matangi generation the handover tawbasi Akoi mayamgi responsibility ni kanmina rakanda Akoi support Tauraga lariksi paminasi aduga lariksi imana paraba matunda akoina muk writer sigi maramda ga khangning base writer amana muk smaina ga ibiramba adagi hujik sina muk maitelon paba thoktaba akoigi manipur gi manipur de am sijaba moina paba thoktraga de du mangkhrani khallakanda muk akoina audio book ki pabiba Smain tawdana khoi lambi se sum sangto han bahai tare ko manghan daba masi khoi myam tongsi nene jamuna suging biri sorokhaibam sarat chandra su ying biri yamna nungai keno hozai dagi assam dagi ying bibani khoi ki manipuri literature hairaga de khoi na manipur da khatang oidre khoi ki manipur dagi mafam da dum migrate tawraga laikhiba adagi literature sin akhoi myam si punchen han bahai tare ko adana Assam Manipur US Canada adagi Australia Africa dagi tabi basu yaurai Nepal Bangalore ai tawdana mafam dagi de Bombay dagi su akhoi ichine yam tuning tawirai pumna makpu thagachari smaina mafam palakase am nungai adana comment su idana adomna offline de yibiraka su panbirau Sashikanta hidang mayum yengbiri pumna makpu khurumjari sagolban moirang leirak machin dagi yengbibani ni Yirul Islam su yengbiri akoigi Muslim chinanaw gi community dagi su yengbiri aduga nesina comment last da yamna nungsina comment ama ibirai yamna phazai mitmangda uhali hojiki matamda iba oiramagadi thumna hanbasu yai haina ibirai ngasagi akoina hero kunjo sina Jahera si suddenly keno hanghaudana haitare ko Jahera ki point of view dagi aduna madada ending dulu san ki bada aduni ado hujik iramagadi masi
society gi se phazana utlaga adum kano oi ba hai tare thumna ba suyai hai si aina ya zaningi haiding asagi moi ge tragedy ta basida jaharana choice legi dabado adu ni aina ke tang ngai trese aidi kunjona ma masana oina decisions e mana lauzare ba ado jaharana dima siningam da busu yai kai jaharadi hamanu si zaraga su ai adum sina leizage to gai hinga ga nam leizage na kalam basu yai ado isu kunjona mana decision to lobi greba nupa du kisu nupi du kisu aduna madugi patune aina ya zanindrisi ado madongi mo thaibira o ai banade ai bagi birame aduga matang sida koi comment si lokata baloi jare imana any additionally haibining balai biribra ayak thoidokpa literature amani mase historical din nate aduna ngasai tragedy bu oiro comedy bu oiro pari pari basing sina rush lobado rush habadi mahawni aduna akoina pot ama chaba matamda achinba yam hainadaba mi amana athumba hine athumba do hawi haigani aduga athumba choi hainadaba duna achinba do athumba duna pamdaba do mana pami aduna literature gi dine mana learning bado fajana digest tawrakanda akoina lokshan gadabani haibasi thamjani maramdi masi history nate maram manabam ni thomba ya kamagi kalpana gi jagatuna sahitya oina novel as a novel ama oina puthorakpani tawadabu aina paidagi mana hairambada jabanga halsi Muslim Hindu khaibasi mana yam pamjaramde habasidi mana maitai dana anamba Musalman makhaina sengdana sengba saba maitai nabu aikoi panganbu hangoi bani hairieba ma sida haise bai word neba sidi aikoi na word se sum parakwa matamda writer gi word aina tonga nama leibani aduna sengdana sengba saba maitai nabu ai sengdana sengba saba ai sida yam leigre ko thiganingai se kana gumamna pangsau de su saudori ne akoi yam sengbane na koi ju sengdana sengba saba ma kano leire lei maitai na bo akoi pangan bu hangoi bani pangan bu maitai na hangoi ri se sengdana sengba saba na hangoi bani haiba angang ani si thi si sanana yomdana yokani haise mana jadi jat khairamde haiba writer chigi mahakabi gi kano magi thinking kaino dune basida hairi se marai baki tho bani karamdi tawgani nuksinaramne nuksina basidi ai adude adu nuksinaroi haiba yaba nate dana magi matamgi matung ina aduna masida anga halgi ta seng na ma haning na hatpa nate aduga nupi amana magi khongpham lepkraba aidi nang na khongham dana di seba tawba ngamjaroye khalnaraga dum mamanse dum lepnaraga khoi khanaraga dum leise haibaneba aduna amada yengoi chummena khali jaharana khali wakhanji su yamna lebak macha taba ni adu nupa sinadi adugumba se kya khangandaba mogi oiraga loirena khanganba anidu aina amana mabu hulanba yade aduna masi sahitya ni haiba wasi aroibada thamjage aduga mathangsi aina mathangi thangja si marakidi isanupina koi Monica na magi office join tawrabanina magi project kaiga moi America gi thabak si yam chinbani aduna thangja simadi akoi ani lepna gre ai naba yekpa ka doba kano naba yekpa su tawjaroi ko ai paadi pagen khale du isona tambani adugi circumstances tugi matung ina yaithokadaba mangai aduna mathangda ai munigi ojatombagi munigi da part ani ahungumba masi pajarake haina khanjaraga ai punamapu amohana khairamjari ima minute amantanga lojage akoi gi offline da yengbiba umnamak nasu akoi live da oidraga su comment se dum thambirami aduga thambiramu akoi na comment khudingmak akoi na reply ta ujadraga su akoi toinamak pajai comment ke tang khanga chage akoi gi previous show da ibiramba offline da akoina sanga kanda akhoi se time zone se different da tawbani na akoina live ta thado ka dum catch up tawna ba haiba tare ko do masida josi angom chasi gi mana hanna
ꯃꯨꯅꯤꯒꯤ ꯀꯩꯅꯣ ꯄꯥꯝꯖꯩ ꯍꯥꯏꯅ ꯐꯣꯟ ꯅꯝꯕꯔ ꯊꯥꯈ꯭ꯔꯦ ꯑꯗꯨ ꯏꯃꯥꯗ ꯐꯣꯟ ꯂꯥꯛꯇ꯭ꯔꯤ ꯀꯥꯏꯅꯒ ꯃꯦꯁꯦꯖ ꯀꯌꯥꯝ ꯇꯧꯔꯛꯄꯅꯤ ꯑꯗꯣ ꯑꯝꯇꯪ ꯐꯥꯎꯅꯕꯤꯔꯣ ꯃꯣꯅꯥꯂꯤꯁꯥ ꯆꯅꯨ ꯁꯨ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯑꯩꯈꯣꯏꯒꯤ ꯋꯥꯔꯤꯁꯤ ꯇꯥꯕꯤꯕ ꯑꯗꯨꯒ ꯔꯤꯇꯥ ꯅꯤꯉꯣꯝꯆꯥ ꯑꯔꯨꯅꯥꯆꯜꯗꯒꯤ 이비 하이나 다비 하이나 이비라미 ꯌꯥꯝ ꯅꯨꯡꯉꯥꯏ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏꯒꯤ ꯑꯣꯐꯂꯥꯏꯟ ꯀꯃꯦꯟꯁꯤꯡꯁꯤꯁꯨ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯄꯥꯖꯩ ꯍꯥꯏꯅ ꯑꯩꯅ ꯑꯃꯨꯛꯇꯪ ꯑꯩꯈꯣꯏꯒꯤ ꯂꯤꯁꯅꯔꯁꯤꯡꯗ ꯑꯦꯛꯅꯣꯂꯦꯖ ꯇꯧꯖꯕꯅꯤ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯃꯇꯥꯡ ꯑꯁꯤꯗ ꯉꯁꯤꯒꯤꯗꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯗꯨꯒ ꯃꯊꯪꯒꯤ ꯁꯦꯇꯔꯗꯦꯗ ꯃꯨꯅꯤꯒꯤ ꯆꯦꯞꯇꯔ ꯈꯔ ꯑꯃꯨꯛ ꯈꯟꯒꯠꯆꯔꯀꯥꯟꯗ ꯀꯩꯅꯣ ꯏꯃꯥꯅ ꯄꯥꯕꯤꯒꯅꯤ ꯑꯗꯨꯒ ꯃꯊꯪꯒꯤ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯅ ꯍꯥꯟꯅꯁꯨ ꯑꯗꯨꯝ ꯔꯤꯀ꯭ꯋꯦꯁ ꯇꯧꯕꯤꯈ꯭ꯔꯦ ꯀꯩꯅꯣ ꯃꯨꯅꯤꯁꯤ ꯄꯥꯕ ꯂꯣꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯅ ꯀꯔꯝꯕꯅꯣ ꯏꯃꯥꯅ ꯂꯧꯈꯠꯄꯤꯒꯗꯣꯏꯁꯤ ꯌꯥꯏꯊꯤꯡ ꯀꯣꯟꯅꯨ ꯍꯥꯏꯕꯁꯤꯁꯨ ꯍꯤꯖꯝ ꯑꯉꯥꯡꯍꯜꯅ ꯏꯕꯤꯔꯝꯕ ꯅꯣꯚꯦꯜ ꯑꯃꯅꯤ ꯍꯥꯏꯅ ꯃꯁꯤꯗ ꯏꯕꯤꯔꯝꯃꯤ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯄꯥꯅꯤꯡꯕ ꯇꯥꯅꯤꯡꯕ ꯋꯥꯔꯤ ꯃꯌꯥꯝꯗꯤ ꯌꯥꯝ ꯂꯩꯔꯦ ꯑꯗꯣ ꯏꯃꯥꯅ ꯑꯗꯨꯝ ꯈꯟꯒꯠꯄꯤꯔꯣ ꯍꯥꯏꯖꯒꯦ ꯑꯗꯨꯗꯤ ꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩꯅ ꯃꯇꯦꯛ ꯑꯣꯏꯅ ꯑꯟꯑꯦꯛꯁꯄꯦꯛꯇꯦꯠ ꯋꯥꯔꯤ ꯈꯔ ꯁꯨ ꯂꯩꯔꯦ ꯑꯩꯗꯤ ꯈꯪꯍꯧꯗꯅ ꯏꯁꯟꯈꯤꯕ ꯀꯅꯥꯒꯨꯝꯕ ꯑꯍꯟ ꯑꯃ ꯂꯥꯟꯒꯤ ꯁꯦꯀꯦꯟ ꯋꯥꯔꯜ ꯋꯥꯔꯒꯤ ꯃꯇꯥꯡꯗꯨꯗ ꯃꯥꯅ ꯀꯔꯝꯍꯥꯏꯅ ꯍꯤꯡꯉꯛꯄ ꯀꯥꯏꯅ ꯑꯩꯈꯣꯏꯒꯤ ꯑꯣꯟ ꯀꯩꯅꯣꯁꯤꯗ ꯅꯣꯂꯦꯖꯁꯤꯗ ꯑꯗꯒꯤ ꯑꯃꯅ ꯑꯃꯨꯛꯁꯨ ꯑꯉꯥꯡꯁꯤꯡꯒꯤ ꯌꯥꯝꯅ ꯏꯟꯁꯄꯤꯌꯔ ꯑꯣꯏꯒꯗꯕ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯂꯝꯖꯤꯡ ꯃꯩꯔꯥ ꯍꯥꯏꯅ ꯑꯃ ꯑꯔꯥꯝꯕ ꯃꯣꯡꯕꯤ ꯔꯣꯕꯤꯇꯥ ꯂꯩꯃꯅ ꯏꯔꯝꯕꯗ ꯑꯉꯥꯡꯁꯤꯡ ꯃꯥꯏꯁꯦ ꯃꯦꯇ꯭ꯔꯤꯛꯀꯤ ꯔꯤꯖꯜꯇꯅꯁꯨ ꯑꯅꯝꯕ ꯐꯣꯀꯁ ꯇꯧꯔꯒ ꯔꯤꯖꯜꯇꯨꯗ ꯁꯦꯀꯦꯟ ꯊꯥꯔꯠ ꯐꯥꯔꯁ ꯇꯥꯕ ꯀꯩꯗꯧꯕ ꯐꯣꯇꯣ ꯀꯩꯀꯥꯁꯤꯡ ꯇꯧꯔꯒ ꯁꯤꯁꯨ ꯃꯈꯣꯏꯒꯤ ꯍꯣꯠꯅꯕꯁꯦ ꯑꯩꯅ ꯄꯥꯔꯒ ꯌꯦꯡꯉꯤ ꯑꯉꯥꯡꯁꯤꯡꯁꯤꯅꯅꯦ ꯂꯥꯏꯔꯕ ꯏꯅꯥꯛ ꯈꯨꯟꯕꯩ ꯋꯥ ꯅꯠꯇꯦ ꯂꯥꯏꯔꯤꯛꯁꯤꯗ ꯗꯤꯗꯤꯀꯦꯠ ꯇꯧꯕ ꯀꯥꯡꯕꯨꯁꯤꯡꯁꯤꯅꯦꯕ ꯃꯣꯏꯅ ꯇꯣꯞꯄꯔꯒ ꯑꯣꯏꯔꯛꯏꯁꯦ ꯃꯁꯤꯁꯨ ꯏꯅꯥꯛ ꯈꯨꯟꯕ ꯃꯆꯥ ꯉꯥꯛꯇꯅ ꯑꯩꯗꯤ ꯑꯗꯨꯗ ꯇꯣꯡꯗꯦ ꯑꯗꯨꯗ ꯇꯧꯗꯦ ꯂꯥꯏꯔꯤꯛ ꯇꯧꯔꯣꯏ ꯇꯧꯅꯤ ꯍꯥꯏꯕ ꯅꯠꯇꯕ ꯁ꯭ꯇ꯭ꯔꯤꯝ ꯂꯥꯏꯟ ꯑꯝꯗ ꯆꯠꯂꯒ ꯑꯉꯥꯡꯁꯦ ꯀꯔꯝꯍꯥꯏꯅ ꯏꯟꯁꯄꯤꯌꯔ ꯇꯧꯗꯒꯦꯁꯦ ꯑꯩ ꯁꯤꯗꯒꯤꯁꯨ ꯑꯩꯅ ꯈꯟꯒꯠꯆꯔꯒ ꯂꯣꯏꯅꯃꯛꯇꯤ ꯑꯩꯅ ꯄꯥꯕꯁꯤ ꯂꯣꯏꯅꯃꯛꯇꯤ ꯀꯩꯅꯣ ꯇꯧꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨ ꯀꯩꯅꯣ ꯇꯧꯗꯕ ꯑꯉꯥꯡꯁꯦ ꯃꯅꯨꯡ ꯃꯇꯝ ꯆꯥꯗꯅꯒ ꯂꯩꯈꯤꯗꯕꯒꯁꯨ ꯌꯥꯎꯔꯤ ꯁꯤꯗ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯃꯃꯥꯡꯒꯤ ꯑꯁꯤꯒꯨꯝꯕꯗ ꯌꯥꯝꯅ ꯇꯝꯖꯅꯤꯡꯉꯥꯏ ꯑꯣꯏꯕ ꯇꯥꯔꯒ ꯃꯣꯏꯁꯨ ꯑꯗꯨꯃꯥꯏꯅ ꯍꯣꯠꯅꯔꯛꯄꯅꯤꯀꯣ ꯍꯥꯏꯔꯒ ꯁꯤꯒꯨꯝꯕ ꯈꯔꯁꯨ ꯑꯩꯅ ꯈꯟꯒꯠꯆꯩ ꯑꯗꯣ ꯑꯩ ꯁꯤꯔꯤꯌꯦꯜ ꯋꯥꯏꯁꯨ ꯑꯣꯏꯅꯗꯤ ꯑꯩꯍꯥꯛꯅ ꯊꯝꯖꯗ꯭ꯔꯤ ꯇꯁꯦꯡꯅꯃꯛ ꯂꯥꯛꯏꯕ ꯊꯥꯡꯖꯁꯤꯗꯗꯤ ꯃꯨꯅꯤꯒꯤꯗꯨ ꯑꯣꯖꯥ ꯇꯣꯝꯕꯒꯤ ꯃꯨꯅꯤꯁꯦ ꯑꯩꯅ ꯀꯟꯀ꯭ꯂꯨꯖꯟ ꯑꯝꯇꯪ ꯄꯤꯖꯔꯝꯒꯦ ꯌꯥꯝꯁꯨ ꯐꯖꯩ ꯍꯥꯏꯗꯤ ꯃꯁꯥꯒꯤ ꯅꯤꯡꯁꯤꯡ ꯋꯥꯔꯤ ꯑꯣꯏꯅ ꯌꯥꯝ ꯁꯦꯡꯅ ꯑꯣꯖꯥꯅ ꯏꯊꯣꯛꯄꯤꯕꯗꯣ ꯑꯗꯨꯁꯨ ꯌꯥꯝ ꯇꯝꯖꯅꯤꯡꯉꯥꯏꯅꯤ ꯃꯁꯥꯒꯤ ꯋꯥꯔꯤꯁꯤꯗ ꯂꯣꯠꯁꯤꯜꯂꯒ ꯏꯗꯕ ꯃꯥꯅ ꯊꯦꯡꯅꯔꯛꯄ ꯄꯨꯝꯅꯃꯛ ꯅꯨꯡꯁꯤꯅꯕ ꯀꯥꯏꯅꯕ ꯑꯗꯨꯒ ꯃꯥ ꯀꯃꯥꯏꯅ ꯃꯌꯨꯝ ꯄꯥꯟꯈꯤꯕ ꯀꯥꯏꯁꯤꯁꯨ ꯁꯣꯁꯥꯏꯇꯤꯁꯤꯗ ꯍꯧꯖꯤꯛ ꯊꯣꯛꯏꯕ ꯉꯥꯛꯇꯅꯦꯕ ꯑꯗꯣ ꯑꯣꯖꯥꯗꯤ ꯌꯣꯡꯆꯥꯛ ꯍꯦꯛꯑꯒ ꯂꯩꯖꯕꯅꯦꯌꯦ ꯀꯟꯅ ꯀꯧꯔꯛꯄꯅꯦꯌꯦ ꯃꯥꯏ ꯋꯥꯔꯤꯗꯨ ꯃꯌꯥꯝꯅꯁꯨ ꯑꯗꯨꯝ ꯇꯥꯕꯤꯔꯝꯒꯅꯤ ꯑꯗꯩ ꯀꯅꯥꯅꯣ ꯀꯩꯅꯣ ꯇꯧꯋꯦꯒ ꯄꯨꯄꯥ ꯇꯧꯔꯒ ꯃꯥꯒꯤ ꯂꯥꯏꯐ ꯂꯥꯏꯟꯗꯣ ꯑꯗꯨꯝ ꯍꯦꯛ ꯑꯣꯏꯈꯤꯕꯒꯁꯨ ꯑꯗꯨꯝ ꯌꯥꯎꯕ ꯃꯁꯤꯒꯨꯝꯕꯁꯦ ꯑꯗꯨꯒ ꯃꯥꯏ ꯊꯃꯣꯏꯗꯅ ꯃꯨꯅꯤꯁꯦ ꯑꯗꯨꯝ ꯊꯝꯖꯕ ꯁꯤꯒꯨꯝꯕꯁꯤꯁꯨ ꯑꯗꯨꯝ ꯉꯁꯥꯏ ꯖꯍꯦꯔꯥꯒꯤ ꯇꯥꯏꯞꯅꯦꯕ ꯑꯣꯖꯥꯒꯤ ꯇꯥꯏꯞꯇꯨꯁꯨ ꯑꯗꯨ ꯃꯥꯅ ꯑꯗꯨꯝ ꯊꯝꯃ ꯀꯔꯤꯝ ꯍꯥꯏꯗꯕ ꯑꯗꯨꯒꯁꯨ ꯎꯠꯄ ꯑꯗꯨꯒꯨꯝꯕꯁꯨ ꯃꯇꯦꯛ ꯁꯨꯝ ꯂꯩꯔꯦ ꯑꯗꯨꯅ ꯑꯩꯒꯤ ꯑꯦꯁꯥꯏꯟꯃꯦꯟ ꯑꯣꯜ ꯏꯟꯗꯤꯌꯥ ꯔꯦꯗꯤꯑꯣꯗꯒ ꯇꯧꯈꯤꯕ ꯌꯥꯝꯅ ꯃꯣꯏꯒꯤꯗꯤ ꯃꯣꯏꯅ ꯄꯤꯔꯛꯄ ꯇꯣꯄꯤꯛꯁꯦ ꯄ꯭ꯔꯣꯍꯤꯕꯤꯁꯟꯒꯨꯝꯕ ꯑꯦꯛꯁꯇ꯭ꯔꯥꯕꯤꯒꯦꯟ ꯏꯟ ꯃꯅꯤꯄꯨꯔ ꯐꯦꯁꯇꯤꯚꯦꯜꯒꯨꯝꯕ ꯑꯗꯨꯒꯨꯝꯕꯗ ꯈꯔ ꯄꯤꯔꯛꯏ ꯑꯗꯨꯒꯨꯝꯕꯗꯁꯨ ꯑꯩꯅ ꯈꯔ ꯑꯗꯨꯒ ꯂꯥꯒꯤ ꯇꯣꯉꯥꯟꯕ ꯃꯁꯛ ꯀꯥꯁꯨ ꯑꯗꯨꯝ ꯂꯩꯔꯝꯃꯤ ꯑꯗꯨ ꯂꯩꯔꯝꯕ ꯃꯇꯦꯛ ꯑꯗꯨ ꯃꯣꯔꯦꯜꯗ ꯑꯉꯥꯡꯁꯤꯡꯅ ꯇꯥꯕꯗꯁꯨ ꯃꯁꯤ ꯑꯩꯉꯣꯟꯗ ꯀꯔꯦꯛꯁꯟ ꯑꯃ ꯆꯪꯉꯤꯅ ꯀꯥꯏꯅ ꯈꯟꯒꯗꯕ ꯑꯗꯨꯒꯨꯝꯕꯁꯨ ꯈꯔ ꯌꯦꯡꯖꯩ ꯑꯩꯅ ꯑꯗꯨꯅ ꯍꯧꯖꯤꯛ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯂꯝꯖꯤꯡ ꯃꯩꯔꯥꯗ ꯑꯩ ꯏꯆꯥꯅꯨꯄꯥꯒꯤꯁꯨ ꯌꯥꯎꯔꯝꯃꯤꯌꯦ ꯃꯥꯅ ꯃꯁꯤꯒꯤ ꯂꯥꯏꯔꯤꯛꯁꯦ ꯃꯌꯥꯝꯗ ꯎꯠꯆꯒꯦ ꯔꯣꯕꯤꯇꯥꯁꯤ ꯌꯥꯝꯅ ꯁꯦꯝꯒꯠꯄꯗ ꯌꯥꯕ ꯃꯥꯒꯤ ꯍꯣꯝ ꯑꯃꯁꯨ ꯂꯩ ꯃꯥꯒꯤ ꯁ꯭ꯇꯦ ꯍꯣꯝꯒꯨꯝꯕ ꯑꯃꯁꯨ ꯂꯩꯔꯤ ꯔꯣꯕꯤꯇꯥ ꯂꯩꯃꯁꯦ ꯀꯣꯡꯕꯗꯒꯤꯅꯤ ꯑꯗꯣ ꯃꯥꯏ ꯋꯥꯔꯤꯁꯨ ꯁꯤꯗ ꯌꯥꯎꯖꯔꯤ ꯃꯥꯁꯦ
ꯃꯩꯇꯩꯂꯣꯟꯒ ꯁꯤꯗꯤ ꯏꯆꯝ ꯆꯝꯅꯒ ꯏꯖꯔꯒ ꯃꯁꯥꯒꯤ ꯊꯃꯣꯏꯒꯤ ꯋꯥꯁꯦ ꯐꯣꯡꯗꯣꯛꯄ ꯉꯝꯕ ꯑꯗꯨꯒꯨꯝꯕ ꯅꯨꯄꯤ ꯃꯆꯥ ꯑꯃꯅꯦ ꯑꯩꯅ ꯄꯥꯔꯒ ꯌꯦꯡꯉꯤ ꯃꯥꯏꯁꯦ ꯑꯗꯩ ꯉꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯅꯤ ꯗꯥꯛꯇꯔ ꯖꯣꯙꯆꯟꯗ꯭ꯔꯅ 이바 라이릭세 아칸바 사푸기 이레이세 마기 아한바 노벨네바 마시 마기 아이기 나우 바이오나 카리본나 미 타르가 수마이나 아이윤다 틸할라 암미 아한바기 마네 바무잖아 탐바 라이릭도 아두기 마후타시 아노바 이디션네나 마시 마수 아한바 노벨니 다크터 조데선다 사나 삼네 이바 아나 라이릭티 아이세 카람바 바도이노 제 꼭궁어네 Paningbagi paningbang hata ado pung ama kitang ngasi pung ama Nepali se taruk tagi hobaduna tap chana di kano 50 minutes mukumbo orang mane kale ado wadi he wasalai singa su he thakning ai ado mayamna aibu pangan se kan na baina lai khuram biro ai sum pa jage ai pa bada su interest am lai jari huji phawada madugi matudi sumang mangti ai thamjage aduna si Like sini, Dr. Jodhachandra na ahan ba aduna mana si pa bada ay ginaw karibon bayona si tado bingay lera bane ba si introduce to bon mi amadi lakini adu marak si atin ba mayam se karay ba how karay na kayam ko bhato wangam ge se ayam te yang jara khige yamna maru ba ngakta ni pibire ise second world war da akogi khwara pam kariya ba ibungo dugi maming dubo aduna mana thangada Satpasida Anishba Lanzao Vichengda Hingo Rabi Iboki Likitrabo Alika in a manner Hazana Itoga Kopito or Pipira Paniquide Nahan November December died I looked after Noma Centra Lerudo Ado Unabani suddenly Unabani Al Buddha Parapam Juntang Mapan 2020 the man and be Sidagi Komjan Zaragamaso Aibagi originality labor kan ipai ngoni adumai tawdana aina machim machu amtang pathoke aidi second world war kai se akoi poktringai ni aidi malarik tong tang utpiro koi myamda chini si larik oina dinatre magi se copy tawra copy tawraga ste tawraga aigi jamakta mana kano bibira pani aduna masi machu aina Buddha Kharapamse aina phone tawraga magi maramda kitang ama pathongningi mana khomjin bani mana ithopani abok tudi kaisu khangjabana te wari du loraga yamna kano gumbani ekhoigi kano se yamna saita da yamna kano tawba aduna ma 97 years suraba nupi se magi ningsing wari se mana kano huji 97 hai se huji te 100 yauramani leiramda basu yai leibasu yai ai khangdre adudi ado wari sidi afajaba wari ki simasu aina oja tombagi se hek loibaga machet mayam ama moral piba yaba singse phoi library da thamjan ningbagi apamba lei ado mayam na so dum mot pibira u kari tawsige kamai tawsige ha kaina haibadu tanna raga tawsi ado admain tawraga ai puna mako mu khoram jari Nagi yang biriba puna maku thagajari babi sorai sam irom nantoi chanu sayed ruk na comment yang biri hai na pibira I mathangda soidana khoi amuk unamina si farida su yang biri aduga ai na music pa jari ba lariksi akhoi pabung tongbi nomai pandit haina mayam na mingo ba Abung na thabirakpa Bir Tikendra Jet Road Hizamguno Singna originally ibiram bani masigi translations na KH Kunjo Singh na tawba Sahitya Academy Award winning masisu novela mani masi aina pazari aduna English ta translate tawba sida na aina focus tawba pazabani aduga imana Maitaylon Manipuri original masi pa bani ado adom kari pa biri haibadu soidana comment tawbirau matang asida ngasibi loisinjarage punna mapu khurumjari